handagi ngairaga leibiramba mayam thank you so much ado ngasi video je hodringida asi live se hodringida hambada khoi on khoi gi facebook ta kaida mayam hujik thagat na ko mayam am ui quarantine hebro quarantine na chumal quarantine center sing da mayam se khoi gi masa masana ka ga je sengtoga de toilet ki ka masana loi sengtok jaraga toba isi now mayam am thenga je hambada huge respect to all of them makoina admaina tawbudo yamna ai haraujaba phawe sa aina yam pamjaba pot ama makoina initiate tawraga sarkar gi mina la singringi da masan isan legadaba isan sijanagada hijide khoi sengtokke hairaga tawjabado adudo yamna thagatningai oina khale ai side tagi huge respect to all those iricha sing aduga ngasi gi life ki topic se aina Abunao kay mayam na hanggang ko do comment na mayam hangeba Abunao kay do gi video de yaodra no Abunao si kanano ay ga kari relation thoknagae na mamang do budi ay mayam khungre do video mayam kibni na khang do so na ngani mayam ay comment reply horen tapna tawjarke aduga Abunao je akhoi kakagi machane ay cousin brother ne aduga ma video de yaodra se kay ga di ma se juji uripok ta leiba aduna ne uripok ta leibni na lockdown oibani na ko sida lakpodo farak adum taba aduga ngasai lockdown kom thokpo matam sida na mo aina thabak chalamni na ma lakhok laksin gi lokhok loksin gi problem am ama lebo jikse aduna ma video de yaudabne aduga khara lerga hoi si je khara relaxation phanga kanda jiki khoi gi virus gi khara koma kanda ai soidana hapake natraga online khoi ni wari sanaraga natraga online on hamuk mamang do online videos tawgiba maina tawba yana bai honarake hujiki oina de du khudong chawdu leitri masini Abunao video da yaudogi maram hi ajit yambem sing hi bedeng kapta da ising korang hi everyone hi ma ai insta da follow to sing kham gani nga thong na ba sem sauri hayingi nga thong cha se na haying chakcha tok tangai samji sangman mane ya de tu pi je option mane sam sangman le chakcha mayam di chakcha na ro ko main tawge chakcha re ado ngasi je wari mayam lininge ado aina lead je kitang khangde kamai hai du no khangde nuai taba phawba khara leire engonda handakse nuai taba haise wari join lirage mayam aduga mayam gi comment adum thabiro ai parak ke sum comment chu ado ayunta chatpada ko ayunta thabo ayunta hogala chatpa kanda lambi sorok ke mi pakna chatna dring ai sida di ko khoi gi sarkar gi ogi do male municipality gi gumba mi khoi chilnau sing male khoi sorok se wai sitlaga adai amot pa mayam sing to ga dum thengnei ba ayunta sapjedi aduga adu sing to khiba mayam se aina sai chaluraga halakpagi timing sida di dum chamana dum molambo ada aidi sing to puju hore aru amu molam ju hoeba hore di halakpada molam bane sengdi ngasai ayukta di sing to owe do molam bane ba adu hogda mi sing na di asong thong mot kreda sorok se na haidu ne ba ngasai sing to pugi part to hogda sing na di sigi je aina khangde aina gari thoringi halengi si ju ko car phajaba tongba mi car yawi aina haidu je pan ba mi di so yawarni kai no di ai mamang da thobo gari sing ne ko aduga car do yam phajai black machu gi ko phajaba gari ne suv ne aduga keno komla maku je gari maning da phami mi sna sar dum lang thoro ko tap dum lang thoro ado ain toro dum chakiba sorok dum mala dum mola lamen na ko mai komla maku du mana mai gari du da charaga dum hapaga dustbin am da hapaga di muloi do mana dum lang thom ni sorok ta di kanana du gari myam chatla kan di kanana khuntu uni adum mola komla ku do dum ta lei taw adagi amukna auto da ne mama macha male nupi khara han oirba muga khara na ha oiba khara angang amaga ne ko makhoi ni se kwa sai ne makhoi ni na kwa sare aduga auto dagi makok si pulap sai li thori ne gari auto thori ni ko kham bas nate
ꯑꯗꯨ ꯃꯀꯣꯛꯁꯦ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯂꯤꯊꯣꯔꯛꯑꯦ ꯑꯗꯨꯒ ꯀ꯭ꯋꯥ ꯃꯍꯤꯁꯦ ꯑꯩ ꯒꯥꯔꯤ ꯃꯃꯥꯡ ꯑꯩꯁꯨ ꯊꯧꯔꯤꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯧꯃꯤꯟꯅꯩꯅꯦꯕ ꯁꯤꯗ ꯑꯣꯇꯣꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯊꯧꯔꯤꯁꯦ ꯁꯤꯗꯒꯤ ꯃꯃꯥꯏꯁꯦ ꯐꯖꯅ ꯂꯩꯊꯣꯔꯒ ꯑꯅꯤꯃꯛ ꯑꯣꯠꯊꯣꯔꯛꯄꯅꯦ ꯑꯩꯅ ꯈꯜꯂꯦ ꯁꯣꯔꯣꯛꯁꯤꯕꯨ ꯑꯣꯠꯁꯟꯐꯝꯂꯥꯅ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯦ ꯍꯥꯏꯕꯁꯨ ꯍꯩꯇꯦ ꯁꯤ ꯃꯇꯥꯡꯁꯦ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯝ ꯐꯥꯎꯋꯦ ꯌꯨꯝ ꯍꯜꯂꯒ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯦ ꯀꯃꯥꯏꯅ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯁꯦ ꯈꯪꯗꯕ ꯑꯗꯨꯒ ꯑꯃꯒ ꯑꯁꯤꯁꯤꯅ ꯑꯩꯅ ꯋꯥꯔꯤ ꯇꯥꯕꯅꯦꯕ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯏꯔꯛꯄ ꯇꯜꯂ ꯃꯥꯜꯂꯦ ꯉꯥꯏꯈꯣ ꯂꯣꯏꯈꯤꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯄꯥꯔꯛꯀꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯅꯦ ꯑꯩꯅ ꯑꯩꯒꯤ ꯀꯂꯤꯛ ꯑꯃꯗ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯕ ꯑꯃ ꯃꯣꯏ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯅ ꯑꯄꯥꯟꯕ ꯃꯤꯗꯤ ꯂꯣꯏ ꯌꯥꯎꯔꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯔꯛꯄꯗ ꯑꯩꯅ ꯇꯧꯈꯤꯕꯅꯤꯅꯦ ꯑꯗꯨꯗꯣ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯥꯟꯕ ꯃꯤꯗꯤ ꯌꯥꯎꯔꯅꯤꯀꯣ ꯑꯗꯣ ꯇꯧꯕꯤꯒꯅꯨꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯨ ꯅꯥꯟꯅ ꯊꯝꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯀꯣ ꯑꯩꯅ ꯁꯨꯝ ꯁꯤꯁꯦ ꯁꯣꯏꯕ ꯃꯥꯜꯂꯦꯅ ꯑꯩ ꯍꯥꯏꯖꯕꯅꯦ ꯑꯗꯨꯗ ꯃꯈꯣꯏꯁꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯠꯂꯤꯅꯦ ꯑꯉꯥꯡꯁꯤꯒꯤ ꯃꯆꯥꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯠꯂꯤꯅꯦꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯦ ꯂꯧꯔꯦ ꯍꯜꯂꯛꯄꯁꯤꯗ ꯑꯉꯥꯡꯗꯣ ꯄꯥꯁ ꯇꯧꯕꯩ ꯍꯔꯥꯎꯗꯅ ꯃꯃꯥꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯦ ꯑꯉꯥꯡꯁꯦ ꯄꯤꯖꯔꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯆꯥꯔꯦ ꯑꯉꯥꯡꯁꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯆꯥꯄꯣꯠꯁꯦ ꯆꯥꯔꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯦ ꯂꯝꯕꯤ ꯍꯜꯂꯛꯄꯁꯤꯗ ꯂꯣꯏꯔꯦ ꯆꯥꯕꯁꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯃꯃꯥꯁꯤ ꯀꯗꯥꯏ ꯍꯨꯟꯗꯣꯛꯇꯣꯏꯅꯣ ꯍꯪꯉꯦꯕ ꯑꯉꯥꯡꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩꯗꯤ ꯌꯥꯝ ꯖꯦꯟꯋꯤꯟ ꯑꯣꯏꯅ ꯈꯜꯂꯦꯕ ꯃꯥꯅ ꯃꯤꯒꯤ ꯀꯥꯔꯗ ꯇꯣꯡꯉꯛꯄꯅꯤꯅ ꯃꯤ ꯀꯥꯔꯗꯨꯗ ꯍꯨꯟꯗꯣꯛꯄꯁꯨ ꯇꯟꯕ ꯑꯗꯨꯒ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯇꯣꯏꯅꯣꯅ ꯃꯃꯥꯗ ꯍꯪꯖꯔꯤꯅꯦꯕ ꯑꯉꯥꯡꯗꯨꯅ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤ ꯊꯣꯛꯆꯣꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯌꯦꯁ ꯅꯨꯡꯉꯥꯏꯖꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯕꯤꯔꯤ ꯑꯗꯨꯝ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯋꯥꯔꯤ ꯃꯔꯛ ꯊꯠꯂꯛꯑꯦ ꯅꯪꯅ ꯃꯥꯅ ꯀꯃꯦꯟ ꯄꯤꯁꯜꯂ ꯃꯔꯛ ꯊꯠꯆꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯍꯪꯉꯦꯗꯅ ꯃꯃꯥꯗꯨꯗ ꯃꯃꯥꯅ ꯁꯣꯔꯣꯛꯇ ꯂꯪꯊꯣꯛꯀꯣꯅ ꯗꯥꯏꯔꯦꯛ ꯈꯨꯝꯃꯦꯕ ꯑꯗꯨꯗꯒꯤ ꯑꯉꯥꯡꯗꯨꯅ ꯑꯗꯨꯗꯤ ꯃꯤꯁꯅ ꯆꯩꯅꯤ ꯑꯩꯅ ꯂꯪꯊꯣꯛꯑꯒ ꯆꯦꯔꯪ ꯃꯀꯨꯗꯣ ꯑꯩꯅ ꯂꯪꯊꯣꯛꯑꯒ ꯒꯥꯔꯤ ꯊꯧꯕ ꯃꯤ ꯑꯃꯗ ꯄꯥꯜꯂꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯗꯤꯅ ꯑꯉꯥꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯦꯕ ꯑꯣꯖꯥꯗꯨꯅ ꯇꯥꯛꯄꯤꯕꯗꯨ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯨꯟꯇꯣꯛꯀꯅꯨ ꯍꯨꯟꯇꯣꯛꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯨꯒꯤꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯏꯕ ꯑꯉꯥꯡꯗꯨꯗ ꯑꯗꯨꯕꯨ ꯄꯦꯔꯦꯟꯁ ꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯗꯨꯝꯕ ꯃꯇꯥꯡꯗ ꯈꯔ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯨꯟꯇꯣꯛꯑꯣꯏꯗꯧꯕꯅꯤ ꯍꯥꯞꯆꯤꯜꯂ ꯄꯣꯔꯛꯀꯗꯧꯅꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟꯗ ꯂꯪꯊꯣꯛꯀꯗꯧꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯤꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯆꯠꯍꯟꯅꯤꯡꯉꯦꯕ ꯑꯩꯅ ꯂꯣꯏꯔꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯃꯦꯟ ꯄꯥꯔꯒꯦ ꯃꯌꯥꯝ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯁꯨꯅꯤ ꯃꯨꯇꯨꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯋꯥꯈꯤꯅꯤ ꯃꯇꯝ ꯆꯪꯈꯤꯅꯤ ꯑꯗꯨꯅꯦ ꯁ꯭ꯀꯨꯜꯗꯗꯤ ꯇꯥꯛꯂꯦ ꯑꯩꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯁꯨ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯑꯩꯒꯤ ꯑꯣꯖꯥ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯅ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯦꯕꯀꯣ ꯂꯪꯊꯣꯛꯀꯅꯨ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯎ ꯍꯥꯏꯅꯀꯣ ꯑꯆꯥꯄꯣꯠ ꯃꯀꯨ ꯑꯩꯒꯤ ꯄꯤꯈꯥꯎꯁꯤꯡꯁꯦ ꯆꯦꯛ ꯇꯧꯕꯗ ꯃꯤꯊꯥꯏ ꯊꯥꯏꯅ ꯃꯤꯊꯥꯏ ꯆꯥꯏꯉꯩꯗꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯊꯥꯏ ꯑꯊꯨꯝꯕ ꯀꯩꯀꯥꯁꯦ ꯂꯣꯏꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕꯅꯤꯅ ꯌꯥꯎꯔꯔꯣꯏ ꯍꯥꯟꯅꯗꯤ ꯃꯤꯊꯥꯏ ꯆ꯭ꯋꯤꯡꯒꯝ ꯆꯥꯔꯦꯅ ꯄꯤꯈꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯑꯦꯕ ꯑꯩ ꯃꯀꯨꯁꯦ ꯑꯗꯨꯒ ꯌꯨꯝ ꯂꯥꯛꯑ ꯍꯨꯟꯇꯣꯛꯑꯦꯕ ꯍꯨꯟꯇꯣꯛꯇ꯭ꯔꯦꯗꯅ ꯄꯤꯈꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯎ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯆꯈꯥꯏꯔꯒꯗꯤ ꯊꯝꯗꯦꯗꯅꯀꯣ ꯑꯟꯇ ꯀꯩ ꯃꯊꯦꯜ ꯆꯥꯔ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯀꯩꯅꯣꯒ ꯉꯥ ꯊꯣꯡꯕꯒ ꯅꯠꯇꯦ ꯉꯥꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯦꯃꯦꯔꯥꯗꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯗꯣ ꯉꯥꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏ 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 ꯑꯩꯅꯃꯗꯤ ꯃꯥꯁꯤꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯣꯏꯅ ꯌꯥꯎꯔꯤꯁꯦ ꯃꯊꯛꯇ ꯃꯣꯏ ꯕꯦꯝꯕꯦꯝꯅꯦ ꯑꯩ ꯕꯦꯇꯔ ꯍꯥꯐꯅꯦ ꯃꯃꯤꯅꯦ ꯃꯈꯣꯏ ꯃꯌꯥꯝ ꯍꯌꯦꯡꯒꯤ ꯍꯦꯟꯖꯥꯡ ꯀꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯔꯤ ꯍꯥꯏ ꯍꯥꯏ ꯁꯨꯁꯤꯜ ꯊꯣꯉꯥꯝ ꯍꯥꯏ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯥꯀꯦꯁ ꯃꯩꯇꯩ RAKES ꯇꯥꯃꯣꯆꯧ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯔꯣꯏ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕ ꯅꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯐꯖꯅ ꯇꯨꯝ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯀꯣ ꯅꯨꯡꯉꯥꯏꯔꯤ ꯒꯦꯃꯤꯡ ꯆꯦꯅꯦꯜ ꯅꯨꯡꯉꯥꯏꯔꯤ ꯑꯟꯖꯥꯟ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯑꯦꯂꯤꯁ ꯃꯨꯇꯨꯝ ꯏꯁꯤꯡ ꯑꯝꯇ ꯊꯛꯑꯣ ꯏꯁꯤꯡ ꯁꯤꯕ ꯇꯥꯔꯦ ꯋꯥꯔꯤꯗꯣ ꯇꯁꯦꯡꯅ ꯃꯦꯁꯦꯖꯇꯤ ꯐꯖꯕ ꯋꯥꯔꯤꯅꯤ ꯇꯥꯃꯣꯆꯧ ꯊꯦꯡꯛ ꯌꯨ ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯤꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯀꯩꯅꯣꯝꯃ ꯍꯥꯞꯀꯦꯅ ꯀꯟꯅ ꯈꯜꯂꯤꯁꯦ ꯑꯩ ꯒꯥꯔꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯦꯡꯅꯕ꯭ꯔꯥ ꯃꯤ ꯑꯇꯩꯗꯤ ꯊꯦꯡꯅꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯁꯨꯝ ꯗꯥꯎꯠ ꯂꯩꯈꯠꯂꯛꯑꯦꯕꯀꯣ ꯒꯥꯔꯤ ꯃꯃꯥꯡꯗ ꯀꯦꯃꯦꯔꯥ ꯑꯃ ꯍꯥꯞꯄ ꯑꯗꯨꯝ ꯊꯝꯃꯒꯦꯅ ꯈꯜꯂꯤꯅꯦ ꯍꯧꯖꯤꯛ ꯑꯗꯨꯏꯗꯤ ꯔꯦꯀꯣꯔꯠ ꯍꯦꯛ ꯇꯧꯔꯕ ꯑꯩ ꯐꯦꯁꯇꯣ ꯕ꯭ꯂꯔ ꯇꯧꯔꯒꯁꯨꯀꯣ ꯑꯦꯛꯁꯟꯗꯣ ꯑꯩ ꯀꯦꯞꯆꯔ ꯇꯧꯅꯤꯡꯉꯦꯕ ꯃꯣꯏꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ
ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯣꯏ ꯈꯪꯗꯦ ꯀꯃꯥꯏꯅ ꯃꯥꯁꯨ ꯍꯥꯗꯅ ꯑꯣꯊꯣꯔꯛꯄ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯤ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯀꯩꯗꯧꯕꯩ ꯀ꯭ꯋꯥꯗꯣ ꯆꯥꯔꯒ ꯒꯥꯔꯤ ꯀꯥꯈꯠꯂꯤꯅꯣꯕ ꯑꯣꯛꯒꯟꯕ ꯑꯣꯏꯔꯒꯗꯤ ꯀ꯭ꯋꯥꯗꯣ ꯀꯩꯗꯧꯕꯩ ꯆꯥꯏꯅꯣꯕ ꯒꯥꯔꯤ ꯇꯣꯡꯕꯗꯨꯗ ꯌꯨꯝ ꯌꯧꯔꯒ ꯀ꯭ꯋꯥ ꯆꯥꯕ ꯊꯤꯡꯕ ꯅꯤꯁꯥ ꯆꯥꯕ ꯊꯤꯡꯕ ꯑꯗꯨꯗ ꯑꯩ ꯌꯥꯎꯖꯗꯦ ꯀꯣ ꯑꯗꯨꯕꯨ ꯃꯇꯥꯡ ꯐꯖꯅ ꯆꯥꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯁꯣꯔꯣꯛꯀꯨꯝꯕ ꯁꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯂꯪꯊꯣꯛꯐꯝ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯌꯥꯝꯅ ꯃꯤ ꯂꯣꯏꯅꯃꯛꯇ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯩ ꯈꯪꯉꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯑꯃꯗꯤ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯇꯧꯔꯝꯃꯣꯏ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯅꯠꯇꯕ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯇꯧꯔꯦꯕ ꯑꯩꯒꯤ ꯃꯤꯠ ꯃꯃꯥꯡꯗ ꯑꯗꯨꯝ ꯎꯔꯒ ꯑꯩ ꯀꯩꯝ ꯇꯧ ꯉꯝꯗꯕꯗꯣ ꯎꯄꯥꯏ ꯂꯩꯇꯕꯗꯣ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯁꯔꯀꯥꯔꯁꯦ ꯀꯩꯝ ꯇꯧꯗꯦ ꯁꯔꯀꯥꯔꯁꯤꯅ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯁꯦꯡꯇꯣꯛꯇꯦ ꯃꯣꯠꯍꯜꯂꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯁꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯁꯨ ꯂꯣꯏꯅꯃꯛ ꯁꯦꯡꯇꯣꯛꯍꯟꯕꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯊꯦꯡꯅꯩ ꯂꯝꯕꯤ ꯍꯜꯂꯛꯄꯗ ꯅꯨꯡꯗꯥꯡ ꯍꯜꯂꯛꯄꯗꯁꯨ ꯑꯩꯈꯣꯏ ꯁꯣꯔꯣꯛꯁꯦ ꯋꯥꯏ ꯁꯤꯠꯂꯝꯕ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯄꯗꯁꯨ ꯁꯣꯔꯣꯛ ꯋꯥꯏ ꯁꯤꯠꯂꯝꯕ ꯑꯗꯨꯝ ꯊꯦꯡꯅꯩ ꯅꯨꯡꯊꯤꯟ ꯂꯝꯕꯤ ꯆꯤꯜꯂꯀꯥꯟꯗꯗꯤ ꯊꯦꯡꯅꯗꯦꯀꯣ ꯑꯌꯨꯛ ꯉꯟꯇꯥ ꯂꯝꯕꯤ ꯀꯣꯝꯃꯤꯉꯩ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯂꯝꯕꯤ ꯀꯣꯝꯃꯛꯑꯀꯥꯟ ꯁꯤꯗꯩꯁꯤꯗ ꯁꯣꯔꯣꯛꯁꯦ ꯑꯗꯨꯝ ꯋꯥꯏ ꯁꯤꯠꯄ ꯑꯗꯩꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯇꯧꯔꯒ ꯕꯖꯥꯔꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯗꯨꯀꯥꯟꯗꯒꯤ ꯂꯪꯊꯣꯔꯛꯄ ꯃꯌꯥꯝꯁꯤꯐꯥꯎꯗ ꯈꯣꯝꯀꯠꯂꯦꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯌꯥꯎꯕꯅꯦ ꯏꯌꯥꯝꯕ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯤꯁꯦ ꯁꯗꯥꯅꯟꯗ ꯅꯤꯡꯊꯧꯖꯥ ꯑꯗꯨꯅꯦ ꯈꯪꯗꯦ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯌꯥꯝꯗꯤ ꯐꯖꯔꯕꯅꯦ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯒꯨꯜꯃꯣꯍꯣꯔꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯏ ꯂꯩ ꯁꯥꯠꯂꯛꯑꯒ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯂꯩ ꯃꯌꯥꯝ ꯑꯃ ꯔꯦꯠ ꯃꯆꯨꯒꯤ ꯃꯌꯥꯝ ꯇꯧꯔꯒꯀꯣ ꯌꯥꯝ ꯐꯖꯔꯕꯅꯦ ꯑꯗꯨꯕꯨ ꯁꯣꯔꯣꯛꯇ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯐꯖꯗꯣꯏꯅꯦꯕ ꯇꯛ ꯂꯥꯎꯅ ꯃꯈꯥꯁꯤꯗ ꯁꯨꯃꯥꯏꯅ ꯌꯦꯡꯉꯛꯄꯗꯗꯤ ꯑꯃꯣꯠꯄꯁꯦ ꯂꯣꯏ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ 170 ꯚ꯭ꯌꯨꯋꯔꯁ ꯍꯧꯖꯤꯛ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯗꯤ ꯁꯨꯃꯥꯏꯅ ꯌꯥꯔꯤꯈꯩ ꯂꯪꯊꯣꯛꯀꯨꯝꯁꯦ ꯑꯩꯈꯣꯏ ꯈꯛꯇꯪꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒ ꯍꯧꯔꯒꯀꯣ ꯃꯤ ꯃꯌꯥꯝ ꯂꯪꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯏꯀꯥꯏꯕ ꯄꯤꯖꯦ ꯃꯁꯤ ꯂꯪꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯥꯏꯕꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯕꯦꯇ꯭ꯔꯤꯗꯤ ꯆꯪꯉꯤ ꯀꯩꯒꯤꯅꯣ I like your video thank you so much ꯇꯦꯃꯗꯤ ꯃꯥ ꯃꯊꯛꯇ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯑꯣꯏꯅ ꯌꯥꯎꯔꯤ ꯃꯥ ꯍꯧꯖꯤꯛ ꯁꯣꯕꯤꯇꯥ ꯂꯥꯏꯚ ꯆꯦꯠꯁꯦ ꯈꯔ ꯌꯥꯝ ꯇꯧꯔꯗꯤ ꯐꯗꯧꯅꯤ ꯁꯣꯕꯤꯇꯥ ꯇꯧꯁꯦ ꯂꯥꯏꯚꯁꯦ ꯇꯣꯏꯅ ꯇꯧꯕꯁꯦ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯊꯦꯡꯕ ꯑꯩꯅ ꯇꯧꯕ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛ ꯉꯁꯤꯁꯨ ꯄꯨꯡ 9 ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯇꯥꯃꯣꯆꯧꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯕꯨꯅꯥꯎ ꯍꯧꯗꯣꯛꯄꯤꯔꯛꯄ ꯃꯥꯜꯂꯦ ꯇꯥꯃꯣꯆꯧ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯃꯥꯅ ꯆꯥꯕꯒꯤ ꯌꯦꯡꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯦ 3,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯥꯎꯇꯤ ꯑꯕꯨꯅꯥꯎꯁꯤ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ 3,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯕꯨꯅꯥꯎꯁꯦ ꯃꯥ ꯁꯥꯏꯅꯤꯛꯀꯤ ꯀꯣꯆꯤꯡ ꯇꯧꯔꯝꯕꯅꯦꯕ ꯑꯗꯩ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯑꯕꯨꯅꯥꯎ ꯌꯥꯎꯔꯒ ꯑꯗꯩꯗꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯑꯕꯨꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯩ ꯖꯔ ꯒ꯭ꯔꯣ ꯇꯧꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯕꯨꯅꯥꯎꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯐꯔꯛ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯕꯨꯅꯥꯎ ꯂꯥꯛꯄ ꯐꯔꯛ ꯇꯥꯕꯗꯣ ꯑꯗꯨꯅꯅꯦ ꯑꯕꯨꯅꯥꯎ ꯍꯦꯛ ꯇꯥꯏꯃꯤꯡꯕꯨ ꯍꯦꯛ ꯐꯪꯉꯗꯤ ꯑꯗꯨꯝ ꯑꯕꯨꯅꯥꯎ ꯑꯗꯨꯝ ꯌꯥꯎꯍꯟꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒ ꯂꯩꯌꯦꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗꯀꯣ ꯑꯉꯥꯡꯒꯤ ꯌꯥꯎꯔꯀꯥꯟꯗ ꯀꯃꯦꯟ ꯍꯥꯞꯄꯁꯦ ꯑꯃꯨꯛ ꯌꯥꯗꯕ ꯀꯃꯦꯟꯁꯦ ꯑꯦꯕꯜ ꯇꯧꯕꯁꯦ ꯃꯊꯟꯇ ꯗꯤꯁꯦꯕꯜ ꯇꯧꯖꯈꯤꯕ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯤ ꯇꯥꯃꯣꯆꯧ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯦꯠ ꯉꯥꯒ ꯍꯪꯒꯥꯝꯒ ꯆꯥꯏ ꯌꯥꯝ ꯍꯥꯎꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗꯀꯣ ꯆꯥꯛ ꯍꯦꯟꯖꯥꯡ ꯍꯥꯎꯇꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯎꯕꯒꯤ ꯃꯌꯥꯝ ꯊꯥꯒꯠꯂꯛꯑꯦ ꯑꯩꯒ ꯈꯪꯅꯕ ꯃꯤꯁꯤꯡ ꯍꯧꯖꯤꯛ ꯃꯄꯥꯟꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯈꯣꯏ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯕ ꯌꯥꯎꯋꯦ ꯃꯈꯣꯏꯅ ꯊꯥꯒꯠꯂꯛꯑꯦ ꯑꯍꯥꯎꯕ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯒꯨꯝꯕꯀꯣ ꯃꯣꯏꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡꯗꯨ ꯑꯗꯨꯝ ꯍꯥꯎꯗꯧ ꯃꯥꯟꯈꯠꯂꯛꯑꯦ ꯁꯣꯐꯤꯌꯥ ꯈꯦꯇ꯭ꯔꯤ ꯇꯥꯃꯣꯆꯧ ꯆꯥꯛ ꯆꯥꯔꯦ ꯄꯣꯔꯩ ꯉꯥꯟꯕ ꯇꯥꯃꯣꯆꯧ ꯏꯅꯝꯕꯦꯝꯅ ꯍꯤꯗꯥꯛ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯛꯊꯠꯈ꯭ꯔꯦ ꯃꯦꯁꯦꯖ ꯆꯥꯛ ꯆꯥꯔꯕ ꯆꯥꯛ ꯆꯥꯔꯦ इतैमदी अम्बा मा चाक थोंगी चाक हयेंगी प्रिपेयर तौर चाक थोंगी दे हयेंगी हेंजांग सेमी कन इतैमा थोंब्रो तमचोंग थोंग मान थोंगे सी माना थोंगे मतेंग आई माना थोंबा आई जुदुम यावरनिदा अखोइदि पुन थोंगे मा मथंदना थोंबा हाइब लेतेबा ममीना हेंजांग अतोप सेमनी पाबुंगना nga सेमनी अदैदि बेमबेमना केनोम पुलप पुल्लगा दुम चाखुमदिदा पुलप पुल्ला लोइरगा कुमथरैनेबा
bro Amrita Thokchom Loitong hi Amrita Tamajo isai sakse yabjani Susi official ngasai yamna manba oh chumme Susi ngasai do chumme ko magi keno yengba chalubane anaba magi yengba chalubane chumme bro se video thagat video da khatta thabak phaba male posang dayananda su video namu aduga thabak phabiyo video da thabak phabase di tawgiba thabak tu di dum asing goina thabak adum tawgrabane ba aduna video da dang thabak phabasi dum kanabane thabak phabiyo video da su ngasidi live thengnare yam nungai Rosni Safam hi Rosni Damcha hi Babina inam yahol Maya tadi orang pun terada when live ongka lakta wa haji thabak kanna tahori inam madi tamucho ma thabak tahori bro ki kari pandam lege live thari se bro kari pandam lege pandam mama lega thaba live natte aina haining bo hai myam ga interaction tawgi sum thabane dom aina haining ba gaidi mamang loi haigre video se lishing ama thagat pada thabak faradi thina kanai kaino aduni ane video lishing du zamana taw thabak sing do adudi video namna badang taw oirga su ko nang video namna badang taw oirga su adui thabak kai dudi nang thabak oina taw grabane ba thabak lishing ama taw dune nang video lishing ama nambada kanadra tamo chau abunau se kari mari thoknagae abunau se eng sai jau dune abunau je cousin brother ne igi akhoi bagi hek manau nu padugi machane the cousin brother hi bro video say encourage a common person hi bro your video so encourage I khangdre si kai I don't know thank you encouragement p haidura I encourage I khangdre si se now na amuk previous previews to interaction live Damcha video se loi yeng yam nungai idi thank you so much damcha kai gino damcha ji mari rak mara tholi je Anita inam se lo pung tara bok ngai miner je dudi makum tharak puga yaw na bok Wolf bro hi Wolf bro kai methel jage je sai ai kai ngaga hangam ga thongba Guess the smell challenge ki video sema guess the smell je ai haido mande dini nungai do di male do haido mande akoi kai torga kamai tor sem dino habdo adugi preparation di am changi dana du so pochai me am thi duine adugi ne ai gi kai do bugi video je cha akoi gi video je cha baga adum bada ngak ta tawbune ba ado hangak pu yawe ba kai gi no cha bada tawle na aseng be haidi चाबगी टाइमिंग जी खतन दनेबा अखोई पुल्लगा हक मतम फंगबजे अदुगी आइना अदुगी मोमेंट दु ओरसु कैप्चर तौगेना अदुदो कैप्चर तौबने ता चलनी अदे आदा थबक मैम तौरनी हलानी दुना टाइमिंग दु दुम फंगदेबा सुटी गुंबा थाइना दि सुटी गुंबदा कोइबे चटपनेबा तोप मफम केका नौबदा कोइबे चटपने अदुबु अदु मु फंगद्रे नजिकता बीबी शर्मा how are you brother love from Assam hi बीबी शर्मा I'm fine Bizia Haubam Tamcho no idea Bizia how are you love from Assam thank you so much Bibi Sharma to mangre comment to mangre Ranjita Tamocho gi video se yeng baloina no thank you so much Ranjita Tamocho no bo no ising di how kaino ai battery ji adre ai battery adre ma'am live se off to there roi battery ji 5% kita ngai le me how Tamcho manga su recommend kaino Tamcho manga su recommend sina last oina PB pabi dre hare thoi kids ke ai hodre thoi mayam checksin na leise hai kham Jinarani Devi mayam checksin na leise na hare Jinarani Devi na mayam punna checksin na lemina si hoji yam akhoi manipur gi oina su yam checksin ba akhoi mayam je checksin na lebagi timing yoksale hoji se positive oiba case mayam masing yam khale go
ꯑꯗꯨꯕꯨ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯑꯣꯏꯔꯒ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯈꯔ ꯐꯩ ꯑꯗꯨ ꯄꯥꯎꯗ ꯀꯩꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯀꯥꯏꯅ ꯃꯌꯥꯝ ꯇꯥꯏꯗꯅꯀꯣ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯛꯇꯅꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯪꯉꯦ ꯑꯖꯤꯠ ꯌꯥꯝꯕꯦꯝ ꯀꯃꯦꯟ ꯇꯔꯨꯛꯔꯛ ꯁꯨꯔꯦ ꯄꯥꯕꯤꯗ꯭ꯔꯦ ꯕ꯭ꯔꯣ ꯀꯃꯦꯟ ꯄꯥꯕꯤꯗꯕꯒꯤꯁꯦ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯇꯁꯦꯡꯅ ꯑꯩ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯇꯧꯕ ꯈꯨꯗꯤꯡꯒꯤꯁꯨ ꯍꯥꯏꯖꯕꯅꯦ ꯃꯃꯥꯡꯒꯤ ꯂꯥꯏꯚꯇ ꯌꯦꯡꯕꯤꯍꯧꯗꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩ ꯀꯃꯦꯟꯁꯦ ꯄꯥꯕ ꯅꯪꯖꯗꯦ ꯑꯗꯨꯅꯅꯦ ꯑꯅꯪꯕ ꯈꯛꯇꯪ ꯄꯥꯔꯛꯀꯦ ꯑꯗꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ Susil Thongam, don't miss the comment, bro. Try to read, bro. Try to read all. Having a try the ma'am to bro. Do what we are there. She matang the 160 life levisina. Comment ma'am plop. I'm tongue the plop hazela ganda neba. I'm tongue tap tharaga the loy pangam nebo. Ado ang to ma'am timing do chap man and ma'am tharapanina. Pak chong to gamang comment. Dunane. Warobinu. Robinson. Khundrakpam nice hari. Thank you. Yumnam Karnajit Singh. Bro hangam ga nga gi video di video namo dre si di. Dipu Rahul Dev good evening. Bro kamdo birige hai Robinson na noai bro noai bro di kamdo birige chaklame bro chaklame na chakchara bo hai chakchare chaklame na hangpani na chakcha riga kumra di yaro Abunao the book we tam cho du ne na sai have do now timing cha kan da soidana ohlake manau yum haibam hi biju how bijam hai pamale how bijam hi land the great bro ke enjang char on pel he bye aigi life ta bye torage Susi bye Susi stay safe bro love you and your family thank you so much Nalai Kingla Nalai Rike macha bro punsida mai adum pakpa oibiu thank you so much punsida mai pakpa oibiu hair pose yam noi ai tau ba thabak singda mai pakpa oijage mayam su mai pakpa oibiu dom na tau ba singda adum mithoi mihen bo oidraga su mai pakpa oibiu bai haira kanda comment u da bene su ji ure do uradi edum parakpane bro Batman or Superman Batman Tamucho video say nungaye loimak thank you so much Billy kaino jinglem bi thok chong good night hai jina mana nang mathakta tumagero Have you ever been to Assam brother yes I have been to Assam Do you have any planning to visit Assam after lockdown Maybe someday after lockdown Loiton jam Olendrajit Kay hay na si Khangre mai JK Khangamba Da Fatel ay FATEL Fatel Da Fatel ay comment padre se kay nuai ta balay nangi comment je jik pare do Fatel hay banate Paten hay bani nangi comment mang thagi bai u de ay na ngam su ta dra male nang adudi mai comment padre je kay gino hangi je ai comment se loimok pa ba ngam de na inu je hay bidune ba comment se pulap tholak pani na ko पाबा ngamdeba aduna au ba parakpane nuaitaba leibagi amta nate fat tech bro ai su mai pakpoi jage soiduna obio fat tech shout out to fat tech channel lebra babita loitongjam hi tamacho nuairi babita nuairi sumita chanu hi tamacho inamadi chak thongbo mathakta Melvin. Hi, Melvin. Iron Man or Thor? Iron Man. Yam nuai shwai tu chumba hango simba ji tak khumbe ai dana. Simba comment ji nuai ba. Tamacho live ngasi yeng nangi Naziza Sultan. Ai pronunciation chumbra. Naziza Sultan. Divya Chanu Bembem su holo Bembem su pull up moy ai khatani makhan kumjaraga aina extra thaba kha to meduna ai moy gi hayengi hanjang chembe ai yaudre iche do tha kya surage Lakshmi Thokchom hai kham
Gina Rani Devi noi family se yam nungsiye. Thank you so much. Tamachok chakchar bu chakchare. Section na review tamachok Anita na harapoko. Thank you so much. Adom su section na review. Tamachok inam magi maming amta haibiro o. Masai de haidini. Chinglem bitok cho mana. Mamangi video sing de haibine do. Ay video khudingi ena introduce to use. Sise kitang hainaba oidri bengonda. Aduna ne aigi mingna ka shampaten. Aduga aigi loina bigi mingna thokchom chinglem bi. Aduga lore atai di ming thondri 100k yoholase thuna loiton jam okay and as id yoning mona kro kho lamne yo ya da lere oi comment ge ga jaga ge dipu laima pokpam ai manipuri is have say ai manipuri is say evergreen have adum oye video yeng bada nok na ta yengi. Thank you so much ma'am nu shi bi si am apin ba ai harau oye ma'am na smaina ai sungkan khan lu de smaina ai live ka smaina thara ganda 198 89 viewers smaina yeng biraga comments my interaction tawni ga ai sungkan khan lu de do ngasi smaina interaction tawu phangi je yam harau e di Romi Rom, hi brother, I really like the environment of your family. Loina yamna nungsibana yam positive. Oina laimine. Thank you so much. Rinky moyang tem chakchara botam chu chakchare. Bill hero BIWL Bill ahan tem. Inama se kai dino ma se kai rang de ni. Chakchara bo chakchare. My favorite YouTuber tamo I see them to pahoge thokchom nate thoi ke chava my favorite YouTuber happy thank you so much the Rocky Maitei yamna nuai thank you Rocky bro kai deino I thamai bandaine Susil Kumar Thongam bro I'm a big fan of I Manipuri thank you so much mayamna support to wir padagi ai smaina oibangam jabaje yam harawe bro gi video se hek yeng daba pungnok ta nok ninge he hek yeng mu pungnok ta nok ninge yumnam kana jinna bro nok pase yam phaba akhoi hakchang de yam kanai he nok pase duna nok fio Arambam Jenny hi tamacho kari mathel charage nga ga ngam ga thonge sidi aduga morok metpa mane adaidi atai aduga karot khabi kangom ga yam hawe sidi yam hawe aduga ai je ui bidago tumthokraba adu si som side ki khajai ha si aga tumle me aduna chakcha kitang thuppe sidi som thai che ui bida dum ya na chi dum tumle mbai Bizilata hero tamcho ngasidi thengnare yam nuai hi Bizilata ming bano na de bro gym chatpa yadri gym chatpa yadri khoi lockdown leiri go aduna gym gidi handak chahi di chat yado mande go khandadi handak chahi gym chatpa yado mande school college ka bi yaraba matung da bokta gym gumba adidi khoi sana bung ke ka lei mesing sidi amta sizinaba yagi do mande ai wakhandadi Chinglembi ni shure sida Chinglembi nangmairapam camera mayek sing die camera mayek sing live thabada ai live thanaba camera leitri aduine sije phone dagi live lakpane adugine hoi budget leitaba camera live ki camera tangba leino budget leitaba aduine content idea chongtham nipen na go Manipur YouTuber mayam interview interaction I interview to question hungry question ju prepare to biro I am tan mamine question hungry no hang deba aduna I interview kanamta ina interview amta satri je question prepare to am tal le bai question aina hang nang ming ke ko wi hang di interesting way de na wa na question hang ba yam hai bam darkar le ba skill lam ne si ju
ꯀꯣꯏꯁꯟ ꯍꯪꯕ ꯍꯩꯇ꯭ꯔꯗꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯅꯪ ꯑꯐꯥꯎꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯁꯨ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤꯁꯤꯗꯁꯨ ꯀꯣꯏꯁꯟ ꯐꯖ ꯐꯖꯕ ꯍꯪꯉꯣꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁꯦꯁꯟꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯇꯥꯃꯣꯁꯨ ꯍꯣꯏ ꯆꯥꯛ ꯆꯥꯔꯕ ꯁꯨꯝ ꯍꯪꯉꯛꯄꯁꯦꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯑꯕ ꯆꯥꯛ ꯆꯥꯔꯕꯗꯪ ꯍꯪꯕꯤꯔꯛꯏꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯝꯃꯤꯗꯅꯀꯣ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ 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 ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯈꯨꯝꯃꯤꯗꯅ ꯑꯗꯨ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯣꯏꯁꯟ ꯐꯖꯕ ꯍꯪꯉꯝꯕꯅꯤ ꯀꯥꯏ ꯇꯥꯃꯣꯆꯧꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯁꯦ ꯀꯩ ꯒꯨꯂꯤ ꯆꯥꯒꯦ ꯒꯨꯂꯤꯗꯤ ꯆꯥꯗꯦ ꯆꯥꯏ ꯒꯨꯂꯤ ꯑꯃ ꯆꯥꯏ ꯍꯦꯄꯤꯅꯦꯁ ꯀꯧꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯤꯗꯀꯣ ꯑꯗꯨꯝ ꯄꯪꯍꯥꯗ ꯍꯔꯥꯎꯋꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯊꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯁꯤ ꯀꯃꯦꯟꯁꯦ ꯌꯦꯡꯉꯣꯒ ꯍꯥꯏꯔꯒꯀꯣ ꯑꯗꯨꯝ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯄꯪꯅꯣꯛꯇ ꯅꯣꯛꯑꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯔ ꯂꯣꯏꯔꯦꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗ ꯆꯪꯉꯤꯁꯦ ꯄꯦꯟꯊꯣꯛꯄꯕꯨ ꯍꯩꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯁꯥꯅꯦ ꯑꯩ ꯋꯥꯈꯜꯗ ꯕ꯭ꯔꯣ ꯕꯣꯗꯤ ꯔꯤꯂꯦꯛꯁꯤꯡ ꯁꯣꯡ ꯚꯤꯗꯤꯑꯣ ꯅꯝ ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ ꯕ꯭ꯔꯣꯁꯦ ꯌꯥꯝ ꯅꯣꯛꯑꯦ ꯑꯧ ꯃꯌꯥꯝꯅ ꯀꯃꯦꯟ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯛꯄꯁꯤꯗ ꯁꯨꯝ ꯔꯥꯁ ꯅꯤꯡꯊꯧꯕꯝ ꯇꯥꯅꯣ ꯔꯥꯁ ꯅꯤꯡꯊꯧꯕꯝ ꯑꯕ ꯔꯥꯁ ꯅꯣꯡꯊꯣꯡꯕꯝ ꯍꯥꯏꯕꯅꯤ ꯅꯣꯡꯊꯣꯡꯕꯝ ꯍꯥꯏꯒꯗꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯣꯏꯒꯤ ꯚꯥꯏꯔꯦꯜ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯩ ꯇꯜꯂꯦ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯄꯪꯅꯣꯛꯇ ꯅꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯅꯣꯛꯅꯤꯡꯕꯩ ꯅꯣꯏꯅꯦ ꯑꯩ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯎꯔꯤ ꯅꯪꯁꯨ ꯑꯗꯨꯝ ꯅꯣꯛꯀꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯗꯣ ꯃꯊꯦꯜꯁꯦ ꯀꯩꯅꯣ ꯉꯥꯒ ꯍꯪꯒꯥꯝꯒ ꯕ꯭ꯔꯣ ꯍꯣꯝ ꯖꯤꯝ ꯋꯥꯔꯛꯑꯥꯎꯠ ꯇꯧꯗ꯭ꯔꯕꯣ ꯍꯦꯜꯊ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯋꯥꯛꯑꯥꯎꯠ ꯇꯧꯋꯦ ꯋꯥꯛꯑꯥꯎꯠꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯨꯃꯤꯠ 4-5ꯒꯨꯝꯕ ꯐꯥꯔꯦ ꯑꯩꯁꯦ ꯋꯥꯛꯑꯥꯎꯠ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯒꯦꯝꯁ ꯑꯣꯐ ꯊ꯭ꯔꯣꯟ ꯋꯥꯛꯑꯥꯎꯠ ꯇꯧꯕ ꯉꯝꯗꯕꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯐꯪꯕꯒꯀꯣ ꯑꯗꯨꯝ ꯋꯥꯛꯑꯥꯎꯠ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯅꯅꯦ ꯑꯩ ꯔꯤꯡꯀꯤ ꯇꯥꯃꯣꯆꯧꯒꯤ ꯏꯆꯟ ꯅꯨꯄꯤꯗꯣ ꯋꯦꯠ ꯀꯌꯥꯗꯒꯤ ꯍꯟꯊꯔꯛꯏꯅꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯦꯠ ꯑꯣꯔꯤꯖꯤꯅꯦꯜ ꯋꯦꯠꯇꯣ ꯑꯩ ꯍꯥꯏꯈꯤꯔꯣꯏꯒꯦ ꯃꯥ ꯈꯔꯒꯁꯨ ꯍꯣꯠꯅꯈꯤꯁꯅꯣ ꯈꯔꯒ ꯌꯥꯝꯅ ꯇꯥꯔꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯀꯦ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯇꯝ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯃꯨꯚꯤꯅꯦ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯇꯝꯁꯦ ꯑꯩꯈꯣꯏ ꯗꯥꯁꯗꯥꯅꯟꯗꯒꯤ ꯍꯧꯖꯤꯛ ꯌꯦꯡꯉꯗꯤ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯇꯝꯁꯦ ꯍꯧꯖꯤꯛ ꯌꯦꯡ ꯇꯥꯔꯗꯤꯀꯣ ꯑꯦꯛꯇꯤꯡꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯍꯩꯇꯕ ꯑꯦꯛꯇꯤꯡꯒꯤ ꯃꯑꯣꯡ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯌꯦꯡꯈꯤꯕꯗꯨꯗꯗꯤꯀꯣ ꯑꯁ ꯌꯥꯝꯅ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯕ ꯁꯤꯅꯦꯃꯥꯅꯦꯕ ꯑꯃꯨꯛꯀ ꯁꯤꯁꯦ ꯑꯃꯨꯛ ꯗꯥꯁꯗꯥꯅꯟꯗꯅ ꯑꯃꯨꯛ ꯔꯤꯃꯦꯛ ꯇꯧꯔꯒꯀꯣ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯍꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯇꯧꯔꯒ ꯑꯃꯨꯛꯀ ꯇꯧꯔꯗꯤ ꯍꯦꯟꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯣ ꯑꯇꯣꯞꯄꯅ ꯀꯨꯝꯃꯗꯤ ꯑꯃꯨꯛ ꯐꯖꯗꯧ ꯃꯥꯟꯗꯦ ꯍꯨꯏꯁ ꯋꯥꯟ ꯏꯁ ꯕꯦꯁ ꯀꯩ ꯍꯥꯏꯅꯣ ꯃꯃꯥꯡꯒꯤ ꯀꯣꯏꯁꯟ ꯄꯥꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯐꯦꯚꯣꯔꯥꯏꯠꯅꯦ ꯑꯁ ꯄꯦꯟꯕꯅꯦꯍꯦ ꯑꯗꯨꯗ ꯌꯥꯎꯕꯒꯤ ꯇꯠꯂꯨꯔꯦ ꯀꯩꯅꯣꯒꯤ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯇꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃ ꯀꯥꯟꯗ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯐꯣꯟꯁꯤꯁꯨ ꯌꯥꯗ꯭ꯔꯦꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯕꯤꯖꯤꯅꯦꯁꯁꯨ ꯂꯣꯏꯅ ꯔꯦꯒꯥꯟꯒꯤ ꯀꯩꯅꯣꯁꯤꯁꯨ ꯆꯨꯝꯃꯦ ꯃꯤ ꯂꯣꯏꯅꯃꯛ ꯋꯥꯅꯔꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗꯤ ꯑꯗꯨꯗꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯍꯧꯖꯤꯛꯁꯦ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯁꯣꯏꯗꯅ ꯎꯄꯥꯏ ꯑꯃ ꯁꯤꯜꯂꯛꯀꯅꯤꯅ ꯈꯜꯂꯦ ꯅꯦꯠꯐ꯭ꯂꯤꯛꯁ ꯑꯣꯔ ꯌꯨꯇꯨꯞ ꯅꯦꯠꯐ꯭ꯂꯤꯛꯁꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯂꯧꯁꯟꯗ꯭ꯔꯤꯕ ꯂꯧꯁꯟꯒꯦꯅꯗꯤ ꯈꯜꯂꯦ ꯕ꯭ꯔꯣ ꯊꯥꯡꯃꯩꯕꯟ ꯀꯥꯏꯋꯥꯏꯗꯩꯅꯣ ꯍꯥꯏꯌꯦ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯄꯔꯃꯅꯦꯟ ꯑꯦꯗ꯭ꯔꯦꯁ ꯐꯖꯩꯌꯦ ꯇꯥꯃꯣꯆꯧ ꯇꯥꯃꯌꯥꯏꯗꯤ ꯍꯥꯏ ꯇꯥꯃꯌꯥꯏꯁꯦ ꯃꯥ ꯂꯩꯔꯝꯒꯅꯤ ꯃꯥꯁꯨ ꯀꯥꯏ ꯂꯩꯒꯦꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯑꯅꯤꯔꯛ ꯊꯥꯕ ꯑꯃꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯀꯩꯅꯣ ꯑꯅꯤꯔꯛ ꯎꯍꯧꯗꯕꯩꯅꯦ ꯑꯩ ꯎꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯅꯦ ꯑꯣꯇꯝ ꯏꯟ ꯃꯥꯏ ꯍꯥꯔꯠ ꯍꯥꯏꯒꯦ ꯇꯧꯋꯦ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯣꯇꯝꯒꯤ ꯕ꯭ꯔꯣꯅ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯏꯁꯦ 8 ꯇꯥꯏꯝ ꯁꯨꯔꯦ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯊꯛ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯄꯥꯕ ꯅꯨꯡꯉꯥꯏꯕ ꯊꯛ ꯂꯥꯎꯅ ꯂꯥꯏꯕꯀꯣ ꯑꯗꯨꯒ ꯑꯔꯨꯕ ꯄꯥꯕ ꯅꯪꯍꯧꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤꯅꯤ ꯑꯟꯁꯁꯀ꯭ꯔꯥꯏꯞ ꯇꯧꯔꯤꯁꯦ ꯇꯧꯔꯁꯤꯔ ꯈꯪꯗꯦ ꯑꯖꯤꯠ ꯌꯥꯗ꯭ꯔꯦ
unsubscribe ꯇꯤ ꯇꯧꯕꯤꯒꯅꯨ ꯑꯩꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯗꯣ ꯕ꯭ꯔꯣꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯤ ꯑꯩꯅ ꯈꯥꯝꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯕ꯭ꯔꯗꯔ ꯑꯗꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ unsubscribe ꯇꯧꯕꯤꯗꯁꯨ ꯑꯩ ꯋꯥꯔꯧꯖꯔꯣꯏ ꯅꯦꯇꯥꯖꯤ ꯁꯨꯜꯇꯥꯟ ꯏꯁꯩ ꯑꯝꯇ ꯁꯛꯇꯣꯔꯣꯗꯣ ꯑꯗꯨ ꯑꯩ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯛꯅꯤꯡꯕ ꯃꯥꯏ ꯉꯁꯥꯏꯒꯤ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯣꯇꯝꯒꯤ ꯋꯥꯔꯤ ꯇꯧꯕꯗꯩ ꯏꯁꯩ ꯁꯛꯅꯤꯡꯕ ꯂꯣꯏꯔꯝꯃꯕꯅꯦꯕ ꯅꯨꯡꯁꯤ ꯍꯩꯕꯤ ꯑꯣꯏꯔꯝꯂꯕ ꯊꯃꯣꯏ ꯑꯃꯒ ꯄꯥꯜꯂꯝꯂꯕ ngasi ingengi atiyasida bro khatnare magido ignore to wow ꯑꯩꯅ ꯊꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗꯀꯣ ꯁꯤꯁꯦ ꯏꯪꯉꯦꯟ ꯑꯇꯤꯌꯥ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯣꯇꯝꯁꯦ ꯈꯪꯕ꯭ꯔꯥ ꯀꯔꯝ ꯀꯥꯟꯒꯤ ꯁꯤꯟꯃꯥꯅꯣ ꯑꯩꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯕꯒꯤ ꯁꯤꯟꯃꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯀ꯭ꯂꯥꯁ 8 9 ꯑꯗꯥꯏꯗ 8 9 ꯑꯗꯥꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ 8 9 ꯁꯣꯏ 9 ꯑꯗꯥꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯁꯤꯟꯃꯥꯅꯦꯕ ꯃꯤ ꯑꯇꯩ ꯃꯤ ꯏꯁꯩꯁꯦ ꯁꯤ ꯏꯁꯩꯁꯦ ꯌꯥꯝꯅꯗꯤ ꯐꯥꯎꯈꯤꯗꯕꯅꯦꯕꯀꯣ ꯁꯗꯥꯅꯟꯗꯅ ꯃꯥꯅ ꯌꯨꯒ ꯑꯔꯣꯏꯕꯤ ꯊꯛꯑꯒ ꯌꯨꯒ ꯉꯥꯎꯊꯔꯒ ꯇꯧꯔꯝꯃꯒ ꯃꯥꯅ ꯑꯩ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯒ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯗꯣ ꯃꯥ ꯀꯥꯏꯅꯣꯃ ꯆꯠꯈꯤꯗꯅ ꯑꯗꯨꯒ ꯑꯗꯨꯗ ꯁꯛꯄ ꯏꯁꯩꯗꯣ ꯐꯣꯇꯣꯗ ꯌꯦꯡꯉꯒ ꯁꯛꯄꯗꯣ ꯀꯅꯥ ꯀꯅꯥ ꯅꯤꯡꯁꯤꯡꯒꯦ ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯁꯛꯑꯝꯕ ꯏꯁꯩꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯅꯨꯡꯁꯤ ꯆꯤꯊꯤ ꯅꯠꯇꯦꯕ ꯅꯨꯡꯁꯤ ꯆꯤꯊꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯦ ꯇꯥꯃꯣꯆꯧꯁꯦ 2000 ꯀꯌꯥꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯩ 2007ꯒꯤ ꯃꯦꯇ꯭ꯔꯤꯛꯅꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯅꯥꯝꯇ ꯑꯩ ꯏꯁꯩ ꯍꯧꯕꯗꯣ ꯀꯥꯎꯈ꯭ꯔꯦꯕ ꯐꯣꯇꯣꯗꯒꯤ ꯍꯧꯕꯅꯦꯕ ꯐꯣꯇꯣꯗꯣ ꯌꯦꯡꯉꯒ ꯏꯁꯩ ꯁꯛꯄꯁꯦ ꯍꯧꯕꯅꯦꯕ ꯑꯩꯌꯥ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯅꯥꯅꯣꯝꯗꯤ ꯅꯤꯡꯁꯤꯡꯉꯧꯗ ꯈꯪꯕ꯭ꯔꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯥꯔꯠꯁꯦ ꯏꯪꯉꯦꯟꯒꯤ ꯑꯇꯤꯌꯥꯒꯤ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯣꯇꯝꯒꯤ ꯈꯪꯕ꯭ꯔꯥ ꯁꯗꯥꯅꯟꯗꯅ ꯌꯨ ꯊꯛꯑꯒ ꯌꯨ ꯉꯥꯎꯕ ꯐꯔ ꯃꯇꯨꯡꯗ ꯃꯥꯅ ꯃꯄꯥꯟꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯒꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯠꯇꯦ ꯃꯥꯏꯗꯣ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯁꯛꯈꯤꯕꯅꯦꯕ ꯇꯥꯃꯣ ꯀꯩ ꯑꯦꯟꯁꯥꯡ ꯆꯥꯔꯒꯦ ꯉꯥꯎꯔꯦ ꯎꯔꯨꯕꯗ ꯅꯠꯇꯦ ꯆꯠꯂꯛꯇꯦ ꯅꯠꯇꯦ ꯆꯤꯊꯤꯁꯨ ꯍꯜꯂꯛꯑꯦ ꯅꯠꯇꯦ ꯑꯝꯇ ꯅꯠꯇꯦ ꯆꯤꯊꯤꯁꯨ ꯍꯜꯂꯛꯇꯦ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦꯅꯦ ꯏꯁꯩꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯅꯍꯥꯛꯀꯤ ꯃꯤꯁꯅꯥꯅ ꯂꯨꯔꯕ ꯂꯥꯏꯖꯅꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯕ ꯏꯆꯦꯜꯒ ꯄꯥꯡꯈꯛꯅꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯕ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯂꯝꯂꯣꯏ ꯇꯧꯕꯅꯦꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯕ ꯇꯧꯕꯗꯣ ꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯖꯔꯒꯦ ꯀꯥꯏꯅ ꯕ꯭ꯔꯣꯅ ꯍꯦꯛ ꯁꯛꯂꯛꯑꯣ ꯑꯗꯨ ꯁꯛꯄꯗꯣ ꯀꯥꯎꯈ꯭ꯔꯦꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯕ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯂꯝꯂꯣꯏ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯅꯠꯇꯦ ꯀꯅꯥꯝꯇ ꯈꯪꯗꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯀꯅꯥꯝꯇ ꯀꯩꯅꯣ ꯁꯤꯅꯦꯃꯥꯁꯤꯗꯁꯨ ꯏꯁꯩꯁꯦ ꯐꯥꯎꯈꯤꯗꯕꯅꯦꯕ ꯑꯇꯩ ꯃꯌꯥꯝꯗꯤ ꯏꯁꯩ ꯂꯣꯏ ꯐꯥꯎꯕꯅꯦꯕ ꯅꯨꯡꯁꯤ ꯆꯤꯊꯤꯁꯨ ꯍꯜꯂꯛꯇꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯄꯥꯔꯠꯁꯤꯅꯅꯦ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯕ ꯆꯨꯝꯃꯦ ꯁꯤꯗ ꯆꯣꯡꯊꯥꯝ ꯁꯦꯃꯨꯑꯦꯜ ꯆꯨꯝꯃꯦ ꯁꯤ ꯃꯥꯏꯁꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯤꯕ ꯍꯥꯏꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯪꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯤꯕ ꯆꯨꯝꯃꯦ ꯃꯤ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯍꯧꯖꯤꯛ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯪꯒꯤꯅꯤ ꯏꯁꯩꯗꯤ ꯑꯩ ꯍꯩꯔꯒ ꯁꯛꯄ ꯅꯠꯇꯦ ꯏꯁꯩꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯃꯨꯛ ꯈꯪꯕ꯭ꯔꯥ ꯀꯃꯦꯟ ꯍꯦꯛꯇ ꯁꯤꯙꯔꯛꯑꯦꯕ ꯑꯩ ꯄꯥꯝꯖꯕꯩꯅꯦꯕ ꯑꯩꯅ ꯏꯁꯩ ꯁꯛꯏꯁꯤꯗꯤ ꯁꯨꯔꯒ ꯑꯝ ꯆꯥꯟꯅꯕꯖꯥꯠ ꯅꯠꯇꯦ ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯛꯀ ꯈꯣꯡꯖꯤꯜꯂꯕ ꯑꯩ ꯑꯗꯨꯝ ꯇꯣꯛꯑꯦ ꯇꯥꯃꯣꯆꯧ ꯏꯇꯩꯃ ꯆꯤꯡꯂꯦꯝꯕꯤ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯈꯪꯅꯔꯛꯀꯦ ꯑꯗꯨꯒꯤ Q&A ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ Q&Aꯗꯨꯗ ꯂꯣꯏ ꯈꯨꯝꯈ꯭ꯔꯕꯅꯦ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯪꯒꯤꯅꯤ ꯅꯪꯗꯤ ꯐꯖꯕꯒꯤ ꯑꯔꯣꯏꯕꯤ ꯁꯛꯂꯣꯟꯅꯤ ꯊꯦꯡꯛ ꯌꯨ ꯀꯅꯥꯅꯣ ꯁꯦꯃꯨꯑꯦꯜ ꯊꯦꯡꯛ ꯌꯨ
thank you. CACS or CMA kainu I don't know what's that. CACS or CMA hai kainu khangdre. Tolop khara phangbra kaino isaiga yam tolop khara phangbra hai tolop ti phangdau ku ireda. Tha kya sure tolop phangdaba financial year de phangtri male area gam phangdri ai di. Bro se chahi kya surage ai 2007 gi metric batch ne yam haiye. Thank you so much Gilbert. Hi Gilbert. Tamachau kitchen da amta chatlo inama hoi amta ulo he. Sidai thokpada ne ai net che yadeba adun chappi am chappani ba. Nilu thank you so much. Aigi thamoi huriba mai thonga do si seijine. Nahaki misnana tawdo. Lura balaijani ga habra. Kontak pipisumna ichelga pankani. I थाइनदगी दुम दासदानदगी इसाइसिंगसे सिसना दुम ख्वाइदे नुवाइबा ओइरे ब्रो इसाइ खलो अदुदि आइना हैबा सा दासदानदगी ओइबा दासदानदगी अनम लोइ है अदो अतोपदि पांग हैते हैदि ngang hay haba isai oina surga targa sakpa mi atopa youtuber myam leidana isai sakpa haiba myam leidana adaina di natte dasani ye dasani hai jale akhoi ni same batch ne chinglem biga aiga same batch ne 2007 ngakta ne khoi ni mak adubu graduation di aina hana loi mai moi na chahi manga change aigi na chahi mari khatang changba aduna aina hana loiba khuji se tamlabani nangonda nungsi khudol oina nungsi khudol oina haidoklu kanada tamthoklu wari se haidoklu kanada tamthoklu wari se kana khanghanda cheksina thambiu thamuida lona sai mateo so as ngasi di sai aroi bisani ka koi numit na si jo laikhongna aina somlaga nachomna mina sem khare laikhongna aina somlaga nachomna mina sem khare nahakpu sangjaba aihakti gulab ki tingkhang oi hore aigi thoibi kanna nokliye kaure aigi thoibi kanna nokli isai kau thokre sidi tamachongna su toina haiba hayengdi nongdi soidre si soidre nongdi kai pailin tamachau si TTS ki student mane ai ta into unique school gi satra ne khoi animak ai bezar half su ta into unique school gi satra ne khoi animak 2007 da pass out tomina bane sadananda ngaure dasdan naga aigi live seeing amadi ai sei je loi hatpi re na haramni thank you so much thi ra ju thi na aina haitana sakpaji bo phaje hebiro phaje thank you so much lirisit pa nami va nang amukta lepkho Victor boyong khaijale as ngasi di Victor lai he live ta thank you Victor nasik na ngalye liba koro hanba ibungo potha kho nang su amukta aigi thoibi kanna no iye tumo yare ai tungiroi tumba yadre je nungai ni nang screen recording tau em ni nang ko karantano koina pai bi check la koina pai bi check la ni nang di koina pai bi check la ni nang di koina payu laira khulakta koina payu laira khulakta aigi thamoi huriba
ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯪꯒꯤꯅꯤ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯄꯨꯂꯞ ꯀꯧꯔꯛꯑꯒꯦ ꯅꯪ ꯌꯥꯔꯦ ꯍꯣꯏ ꯅꯪ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯅꯪ ꯕ꯭ꯔꯣ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯁꯤꯁꯨ ꯑꯩꯒꯤ ꯀꯅꯥꯅ ꯁꯛꯄꯅꯣꯗꯤ ꯈꯪꯗꯦ ꯁꯤꯁꯤꯗꯤ ꯊꯥꯏꯅ ꯑꯩꯅ ꯏꯁꯩ ꯇꯥꯕ ꯍꯧꯔꯛꯄꯗ ꯑꯩꯅ ꯇꯥꯈꯤꯕ ꯏꯁꯩꯅꯤ ꯁꯤꯗꯤ ꯂꯣꯟꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯅ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯇꯧꯕꯗꯣ ꯏꯌꯥꯝꯕꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯦꯡꯕ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯁꯩ ꯀꯠꯂꯣ ꯉꯁꯤꯗꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯊꯔꯒꯦ ꯑꯩ ꯅꯣꯏ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯥꯎꯟ ꯇꯥ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯂꯥꯏꯐ ꯎꯕ ꯐꯪꯉꯦ ꯍꯩꯈꯥꯝ ꯖꯤꯅꯥꯔꯥꯅꯤ ꯗꯦꯕꯤ ꯍꯥꯏ ꯖꯤꯅꯥꯔꯥꯅꯤ ꯗꯦꯕꯤ ꯉꯁꯥꯏꯁꯨ ꯀꯃꯦꯟ ꯊꯥꯔꯛꯑꯦ ꯑꯩ ꯊꯦꯡꯅꯍꯧꯋꯦ ꯎꯗꯤꯠ ꯅꯔꯥꯌꯟꯅ ꯁꯛꯄꯅꯦ ꯆꯣꯏꯖꯥꯏꯅꯔꯕꯤꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯡꯒꯔꯁꯦ ꯄꯥꯛꯅ ꯈꯪꯒꯟꯗꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯛꯈꯤꯕ ꯏꯁꯩ ꯄꯥꯝꯖꯅ ꯉꯪꯈꯤꯕ ꯏꯁꯩ ꯑꯃꯅꯤ ꯁꯤꯁꯨ ꯕ꯭ꯔꯣ ꯈꯥꯔ ꯅꯧꯕ ꯁꯛꯂꯛꯑꯣ ꯁꯗꯥꯅꯟꯗ ꯈꯔ ꯅꯧꯕ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯅꯪꯒꯤ ꯀꯣꯏꯗꯣ ꯃꯈꯥ ꯅꯪꯒꯤ ꯀꯣꯏꯗꯣ ꯃꯈꯥꯇ ꯍꯥꯡꯉꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯔꯛꯇ ꯍꯥꯡꯉꯤꯗꯣ ꯍꯥꯏꯕ ꯁꯤ ꯆꯥꯔꯂꯤ ꯆꯄ꯭ꯂꯤꯟꯒꯤꯅ ꯁꯤꯗ ꯍꯧꯋꯤꯗꯅ ꯑꯗ ꯑꯩꯅ ꯁꯤ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯗꯤꯖꯥꯏꯟꯅꯤ ꯗꯤꯖꯥꯏꯟ ꯑꯣ ꯕꯦꯕꯤ ꯍꯣ ꯕꯦꯕꯤ ꯍꯣ ꯕꯦꯕꯤ ꯍꯣ ꯕꯦꯕꯤ ꯍꯥꯏꯁꯤ ꯀꯩ ꯏꯁꯩꯅꯣ ꯚꯦꯂꯦꯟꯇꯥꯏꯟ ꯌꯥꯎꯕ ꯆꯠꯂꯤꯔꯣ ꯇꯧꯗ꯭ꯔꯥ ꯂꯤꯔꯤꯛꯁ ꯐꯥꯗꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯃꯒ ꯂꯩ ꯁꯤꯗ ꯁꯤꯁꯨ ꯁꯗꯥꯅꯟꯗ ꯁꯛꯄ ꯏꯁꯩꯔ ꯈꯪꯗꯦ ꯀꯩꯕ ꯀꯥꯎꯈ꯭ꯔꯦꯅꯦ ꯊꯥꯏꯅ ꯀꯃꯦꯟ ꯌꯦꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯃꯦꯟ ꯏꯁꯩꯁꯨ ꯁꯛꯑꯣꯕ ꯀꯃꯦꯟꯁꯨ ꯌꯦꯡꯉꯣꯕ ꯑꯩ ꯉꯝꯗ꯭ꯔꯦ ꯀꯃꯦꯟ ꯌꯦꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯈꯤꯝꯄꯨꯔꯗꯒꯤ ꯂꯣꯠꯁ ꯑꯣꯐ ꯂꯚ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯑꯩ ꯈꯪꯗ꯭ꯔꯦ ꯋꯥ ꯅꯪꯗꯤ ꯈꯥꯏ ꯂꯩꯔꯦ ꯁꯤꯒꯤ ꯚꯤꯛꯇꯔ ꯆꯤꯡꯁꯨꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯝꯇ ꯃꯌꯥꯝ ꯃꯁꯤ ꯑꯝꯇ ꯀꯤꯛ ꯑꯥꯎꯠ ꯇꯧꯈ꯭ꯔꯣ ꯃꯁꯤ ꯃꯥ ꯑꯩꯉꯣꯟꯗ ꯗꯤꯜꯂꯦꯜ ꯂꯩꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯑꯗꯨꯗꯤ ꯗꯤꯅꯦꯁꯀꯤꯅꯤ ꯀꯩꯅꯣ ꯑꯗꯨꯅꯦ ꯗꯤꯅꯦꯁꯀꯤꯅꯦ ꯃꯥ ꯉꯁꯥꯏ ꯑꯃ ꯍꯥꯏꯔꯛꯄꯗꯣ ꯊꯃꯣꯏꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪ ꯈꯪꯗꯦ ꯊꯃꯣꯏꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪ ꯍꯥꯏꯖꯩ ꯈꯪꯗꯦ ꯐꯔꯦ ꯑꯗꯨ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯍꯥꯏ ꯚꯤꯛꯇꯔ ꯁꯥꯎꯈ꯭ꯔꯦꯀꯣ ꯚꯤꯛꯇꯔ ꯁꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯥꯏ ꯑꯦꯝ ꯔꯕꯤ ꯗꯥ ꯄꯇꯦꯟ ꯏꯌꯥꯝꯕꯒꯤ ꯍꯣꯟꯗꯥ ꯁꯤꯇꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯝꯇ ꯍꯌꯦꯡꯋꯥꯏ ꯌꯥꯒꯗ꯭ꯔꯥ ꯅꯅꯥꯎꯄꯤ ꯎꯅꯧꯒꯦ ꯑꯍꯥꯟꯕ ꯎꯅꯗꯣꯏꯅꯤ ꯂꯥꯛꯑꯣ ꯅꯪ ꯑꯩꯈꯣꯏ ꯅꯥꯎꯗ ꯑꯩꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯅꯥꯎꯗ ꯉꯥꯡꯅꯧ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯁꯜꯂꯛꯀꯅꯤꯀꯣ ꯅꯪ ꯕ꯭ꯔꯣ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯑꯝꯇ ꯁꯛꯄꯤꯌꯣ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤꯗꯤ ꯌꯥꯝ ꯂꯨꯏꯌꯦ ꯑꯩ ꯁꯛꯄ ꯍꯩꯇꯦ ꯃꯥꯏꯗꯤ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯛꯄ ꯍꯩꯇꯦꯕ ꯉꯪꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯑꯣꯏꯕ ꯑꯩꯗꯤ ꯍꯩꯔꯒ ꯁꯛꯄ ꯅꯠꯇꯕꯅꯤꯅ ꯕ꯭ꯔꯣ ꯏꯁꯩ ꯁꯛꯇꯦ ꯀꯨꯆꯨ ꯃꯨꯕꯤꯗꯣ ꯁꯛꯂꯛꯑꯣ ꯀꯨꯆꯨ ꯃꯨꯕꯤ ꯅꯪꯅꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯊꯋꯥꯏꯅꯤ ꯈꯪꯗꯦ ꯁꯤ ꯏꯁꯩꯁꯦ ꯈꯪꯗꯦ ꯀꯨꯟꯖ ꯕꯤꯍꯥꯔꯤꯒꯤ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯄꯇꯦꯟꯅ ꯂꯥꯏꯐ ꯇꯧꯔꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯑꯣ ꯚꯤꯛꯇꯔꯗ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯃꯥꯏ ꯀꯣꯏꯅ ꯄꯥꯏꯕꯤ ꯆꯦꯛꯂꯥꯅꯤ ꯅꯪꯗꯤ ꯀꯣꯏꯅ ꯄꯥꯏꯕꯤ ꯆꯦꯛꯂꯥꯅꯤ ꯅꯪꯗꯤ ꯀꯣꯏꯅ ꯄꯥꯏꯌꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯅꯨꯡꯉꯥꯏꯔꯤꯌꯦ
Sana nuai Kuchu mubi nangni Rasi laibi aigi Kuchu mubi nangni O trôi dài narabi samlang lagtagi ngasai sakre ji paten gi extra Satish Kuman PhD la nơi la ji Tamo chau gi BTS kai BTS hay je kaino ai khangde sen jam gi sei ju ai yam tai yam nungai sakpadi phajana hi te ina makai chakrage ma mathakta bro chak cha khrabo chak chakre hey tamo chau Victor Chingsubam lira fajabadi sorry gi ama khaktang cha o bro na yam na chana sorry gi Nobab film gi sei do salo o nidin ni sal oiri ngai tatona pakhingba nungsiba kanghobara asengba nungsiba nangbu tapthakho haige taton haige geng ngai da la ga ngai da la ke nangi jago yenglage ga ngai da la ke nangi jag live yeng ba yadre Victor Chingsubam live yeng ba yadre live se punga phajale adui net su tapam mani make su sengamaroi AJ gi sei amta saklo o hai AJ mai snam gi sei AJ mai sa sei amta khangde sei oina hairo sei oina mensinba ngamdraba pukningi ayuba makhulse mensinba ngamdraba pukningi ayuba makhulse nangi wahaigi thauraba tajilna ena hanjin thindatpiro maduna hingbagi mamal leplage Abunao bu yamna nungsiye Sonia Kom Abunao bu yam nungsiye habire thank you so much Abunao ai soidana hek yawaga yaholake ani lonbagi amta sakpiro ani lonbe di kaino tamjo inama chak thongba chahiyengi henjang chemi bro ai comment di pabirakte hai bro jo aina ngamga tabidre aduine ai comment paabje nangdabagine nangadi adum huzik urakanda adum pareisine inamagi delivery karam ba thada tarage hai masi August ta tarani chappe Jenita comment khumbirakte hai bro chak dribo chak yaradi ishodani holake aduga yadradi upai leite hangla atiyada pairiba good night Jinarani good night Susma Singha hi Susma Singha hi Pamela oh Pamela namuchau kai chau ge mut yam nungai ba male mutti dum nungti gi nungai da mayam na sam nungsi bi jibu o ri si English ta kai hai ge khangde ai English ta makte shall we overcome we shall overcome chaloi we shall overcome some days oh deep in ngaure urubada nangbu thamoi sisu satkre nungsinakta
Love to watch your YouTube channel. Thank you so much. Changrei Pem Kaising. Thank you so much. Handak viral chatpa dialogue singdo khara amta tause. Kai dialogue no iro ai hairake. Ama hairo loi tok ngasi di loi mutje oji isai so haiger dialogue haiger loi tok tharage je. Naru Lily phone number amta pio madu upai lete. Speechless. Victor ki comment je isamuk speechless oy. Sida lại lại làm nó sai đi không được lại bên bên chứ lại lo si phong lo nang weight क्या होएगी जी 75 ngasai be 7 kg अंदर है क्या दे नो अंदर है जा 82 दगी अंदर है ने बे ngasai be mengi hangbudo masi amta la mon nang sida love to watch your YouTube channel. Thank you so much. Ngasai be mengi hangbudo adu do ma zik 75 kg lei hai 82 kg dei handarapa ado how many bem gi speechless dialogue dance mate dance chaite adu di upai litre brother nuai bo thorman nuai rie chebem nuai le lai to hai am to bromo guli cha ai cholokti nang thabo comment bu u de to man thabo comment bu u de bai adu khatang adu do uri ni kaino adu mamang du u de ba ai nang fajana mai mi leitre kaino mai je nang fajana mi leitre nang fajana mi leitre ho chinglem bi Victor na Victor na ho chinglem bi ko re ba ai faja loi ngasi di Victor je ai aroi bi khai le lai khomna aina somlaga na chomna mina sem khare le gulab ki tingkhang oi ho re oi khare mahakti lamlan bi yai faba kanagi khongloi aina ni ne mo khoi ni je aina ni live yeng no mi kanamจะ live yeng to mo khoi ni live yeng oda ado sai gi keno dialogue to tor je dialogue mathang mathang hairo bro gi x kya le ram ge si aina ai mamang gi keno da high grab ne chebem uloy ma chebem ulo kai no nang chebem yam yeng ning bana bro Kaiku or Bonnie mga katara ni Victor na sak chadri bo chak chare hera phajare da heire phajare da mo cho he yeng ninge lan chemi na nang yam yeng ninge nang ngau jai no koi na pai bi chek la ni nang di koi na pai bi chek la ni nang di thong om no jo koi na pai yu lei ra khulakta ma live yeng be ne tum ya di tai tar ri gen nang no khon do ai ne khon do thom to no jo pabung lo tring en nung si mai thong do yeng la u sing sai si sai jeng sai ai na hang gi bi sai ne ba khajik pabung gi favorite ni si je hambra mo nok la u nung si mai thong do yeng la u kai du no ani thole am tum tha lo ai khon je sai je zom thole ba khajik mo nok la u i hang lam mi tai vang se i hang lam mi nang ga theng na dri ngai mamang da English is do English is haite nang am haibra lan jemi karan da kano English is haite kang gang na adudi ai tahodre bro aina khalak kan da haire he tamo choi na nong di heng di soidre nong di confirm no heng thabak chana ga da lebra raincoat pur chalo ko guitar leite bem bem se akoi bass ni hai
이토이나 이토이 X기 ꯋꯥꯔꯤ ꯇꯧꯁꯦ ꯁꯤ ꯀꯅꯥꯅꯣ ꯁꯤꯕꯣ X기 ꯋꯥꯔꯤ ꯇꯧꯁꯦ ꯑꯗꯨꯝ ꯍꯥꯏ ꯂꯩꯁꯤꯕꯣ ꯉꯥꯎꯕ ꯅꯪꯕꯣ ꯌꯨꯝ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯣ Hi Abunao nungairibo uda kuire Abunao di ngasi yaudre which Manipuri dish you love the most I love every Manipuri dish makhoi thongba gai asida ai life se life oine yengbu mi jauri asida ai message to pau ai message amka tharo ai uhodre bembem do chahi kyano bembem chahi kyano hai nangi chahi kyano 2000 kya da nang metric pass to uda 2000 ai khang dero hojik se 2000 kyano 2020 ko adi 2018 17 da 18 da 2018 da pa 2018 da Khaurang na ngairi aroi bi chak ingmi nangbu nungsiruba nangbu pamjaruba angauba taradra nangbu nungsiruba nangbu nungsiruba aibu angauba thamoi oiradra haibduro se ai khangdre nangbu pamjaruba aibu angauba thamoi oiradra nangbu nungsiruba aigi wakhasisu ha video nang yai charge store ni video nang biro yai charge store nan video nang yai da yam pak te ni ngasi di kham ngamroi khai bi rami da paten hai ton khuman na khai bi rami mayam dil le na rami ni isai yam hai hai jorba nang adu uroi man tai se tau de hai kai no kuchumu binang ni rasi lei bi aigi oi bi yuthamoi aigi rani good night or ba bye bye không bi jau sang lo tam choi sai Charuna peti phaba lori de hikera ha noi yengaga oina lockdown se le thank you so much kep upo kep se ai kep se lupa chama piwa kep ne Hindi song ju hai ado Hindi song ngangi adu lyrics ti dum phayeng tureng adum chatlani kumgi nong tarakpada ningkhai re torban isai ro jibo khongchat or tatomba hai khongchat is khongchat is hoi di kai ta olen oigida ka olen da olen da sadan da hani da olen hai tam bro isai gi big fan ni ai se nang gi big fan ni khangbi bra hai Nava Sarif creation thank you big fan everybody adu ngasai x ki myam hangakpa dudi matha sai nang du holei sabi ho phajabi sakpiroi holei sabi ho phajabi ugaino holei sabi Prakash Thapa ba khangdi itai ma da dedicate tawba isai ama sakse ba Ngaurabi mai thongda leitengiba nungsibi nangi laibaki bindina thaktorakpa langla mangal ado lyrics ti ai khangde ko lyrics ti adum lanni ai sai singje ka ngauna halle pakhang aigi misna pakhangi misna dry oi music wall na di dry oi ni ke noi music ki lam da khang bani na ko ai di music se hairaga sakpa na te pamjabugi sum ngang bani aduna madu chummi ho inama amta yengjage hai ma se on thorakke tore on thorak no ai to sile to asil drought ni tho ise dry na te
Victor ꯑꯗꯣ ꯍꯌꯦꯡꯕꯨꯗꯤ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯅꯤ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯀꯅꯣ ꯕꯤꯛꯇꯔ ꯃꯥ ꯉꯁꯥꯏꯗꯩꯅꯦ ꯑꯩꯉꯣꯟꯗ ꯈꯥꯏꯁꯦ ꯃꯥꯅ ꯂꯤꯔꯤꯛꯁ ꯂꯥꯜꯂꯁꯨ ꯑꯗꯨꯝ ꯁꯛꯂꯛꯑꯣ ꯍꯤꯟꯗꯤꯗꯣ ꯍꯩ ꯏꯅꯝꯃꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯄꯨꯔꯅꯤꯃꯥ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯕꯤ ꯊꯥꯖꯒꯨꯝ ꯃꯥꯏꯊꯣꯡ ꯀꯥꯂꯥꯝꯂꯤꯕꯤ ꯈꯔ ꯊꯤꯟ ꯆꯩꯔꯣꯏ ꯁꯤꯕꯨ ꯍꯧꯅꯔꯤꯕ ꯑꯝꯇ ꯌꯦꯡꯉꯣ ꯁꯤꯗ ꯅꯥꯀꯟꯗ ꯐꯝꯃꯒꯅꯦꯕ ꯁꯤꯗ ꯉꯁꯤꯗꯤ ꯇꯥꯃꯣꯆꯧꯁꯦ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯉꯥꯗꯣ ꯑꯗꯨꯏ ꯉꯥꯗꯨꯅꯦ ꯑꯗꯨꯏ ꯉꯥꯗꯣ ꯉꯁꯥꯏ ꯀꯩꯅꯣꯒ ꯑꯃꯨꯛ ꯊꯣꯡꯉꯦ ꯉꯁꯥꯏꯅ ꯍꯪꯒꯥꯝꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛꯀ ꯊꯣꯡꯅꯕ ꯍꯌꯦꯡꯅ ꯇꯥꯎꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯦ ꯃꯈꯥꯗ ꯀꯥꯔꯗ ꯇꯨꯝꯃ ꯂꯣꯏ ꯅꯠꯇꯦ ꯚꯤꯛꯇꯔꯁꯦ ꯁꯤ ꯌꯥꯝ ꯈꯥꯏꯁꯦ ꯃꯥ ꯁꯣꯏꯗꯅ ꯑꯃꯗꯣ ꯇꯧꯔꯝꯃꯅꯤ ꯃꯥ ꯈꯥꯏ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯔꯕ ꯅꯠꯇꯦ ꯑꯩꯗꯤ ꯇꯧꯗꯦ ꯍꯤꯟꯗꯤ ꯁꯣꯡ ꯍꯥꯏꯁꯦ ꯍꯤꯟꯗꯤ ꯁꯣꯡ ꯑꯃ ꯈꯜꯂꯛꯑꯣꯕ ꯍꯤꯟꯗꯤ ꯁꯣꯡ ꯍꯥꯏꯔꯒ ꯑꯩ ꯈꯜꯂꯛꯇ꯭ꯔꯗꯤ ꯈꯪꯗꯦꯕ ꯍꯤꯟꯗꯤꯁꯦ ꯑꯃ ꯈꯜꯂꯛꯄꯗꯣ ꯑꯩꯅ ꯍꯩꯔꯀꯥꯟꯗ ꯊꯛ ꯂꯥꯎ ꯁꯜꯂꯛꯀꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯣꯛꯀꯤꯗ ꯊꯣꯛꯇꯦꯕ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯥ ꯄꯇꯦꯜꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯚꯤꯗꯤꯑꯣꯁꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯒꯤꯇꯥꯔꯅ ꯅꯝꯅ ꯍꯥꯞꯄꯦ ꯒꯤꯇꯥꯔ ꯌꯥꯝ ꯑꯗꯨ ꯑꯩ ꯒꯤꯇꯥꯔꯅꯤ ꯈꯪꯉꯒ ꯍꯥꯞꯄꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯑꯗꯨꯝ ꯃꯈꯣꯟ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯃꯈꯣꯟ ꯑꯣꯏꯕꯁꯤꯡꯗꯣ ꯑꯗꯨ ꯈꯜꯂ ꯍꯥꯞꯄꯅꯦ ꯑꯗꯨ ꯒꯤꯇꯥꯔꯒꯤꯁꯤꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯍꯥꯞꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯄꯤꯌꯥꯅꯣꯁꯨ ꯅꯨꯡꯉꯥꯏ ꯒꯤꯇꯥꯔꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯏꯇꯩꯃꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯨꯔꯤꯁꯦ ꯁꯣꯏꯔꯦꯗꯅ ꯕ꯭ꯔꯣ ꯍꯦ ꯍꯣ ꯖꯤꯅꯥ ꯇꯧꯕꯗ ꯇꯥꯃꯣꯆꯧꯒ ꯏꯅꯝꯃꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ ꯃꯥꯟꯗꯪ ꯃꯥꯟꯕ꯭ꯔꯣ ꯕ꯭ꯔꯣꯁꯦ ꯁꯗꯥꯅꯟꯗꯒꯤ ꯏꯁꯩ ꯉꯥꯛꯇ ꯁꯛ ꯈꯔ ꯄꯥꯝꯃꯦ ꯌꯥꯝ ꯄꯥꯝꯃꯦ ꯈꯔ ꯅꯠꯇꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤꯅꯦ ꯊꯥꯏꯅꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯀꯣ ꯑꯩ ꯗꯥꯁꯅꯥꯟꯗ ꯎꯅꯕ ꯐꯪꯍꯧꯋꯦ ꯑꯗꯨꯒ ꯑꯁ ꯑꯗꯨ ꯅꯨꯃꯤꯠꯇ ꯍꯔꯥꯎꯃꯟꯗꯅ ꯑꯩ ꯀꯩ ꯍꯪꯗꯣꯏꯅꯣꯒ ꯑꯃ ꯈꯪꯗꯕꯅꯦꯕ ꯑꯩꯅ ꯍꯥꯞꯈꯤꯕꯅꯦ ꯑꯗꯨꯒꯤ ꯏꯁꯩꯗꯨꯁꯨ ꯅꯪ ꯅꯣꯏꯗ ꯆꯜꯁꯤꯟꯗꯣ ꯍꯤꯗꯥꯛ ꯀꯩ ꯍꯥꯏꯅꯣ ꯚꯤꯛꯇꯔꯁꯦ ꯃꯔꯣꯟ ꯁꯨꯔꯛꯇ꯭ꯔꯦ ꯃꯔꯣꯟ ꯐꯥꯏꯔꯦ ꯃꯥ ꯚꯤꯛꯇꯔꯁꯦ ꯅꯥꯀꯟꯗ ꯂꯩꯔꯒ ꯏꯇꯩꯃꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯕ꯭ꯔꯣ ꯍꯦ ꯑꯣꯀꯦ ꯔꯣꯖꯤ ꯍꯩꯁꯅꯥꯝꯁꯨ ꯌꯥꯎꯏꯗꯨꯗꯤ ꯆꯦꯆꯟꯕꯤꯔ ꯈꯪꯗꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯨꯄꯥꯁꯤ ꯃꯉꯥꯎ ꯊꯤꯗꯀꯣ ꯍꯥꯏ ꯉꯁꯥꯏꯁꯨ ꯀꯃꯦꯟ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ ꯑꯥꯗ ꯃꯥꯅ ꯁꯤꯁꯦ ꯂꯥꯏꯚꯁꯤ ꯌꯦꯡꯉꯦ ꯑꯁꯤ ꯂꯩꯔꯦꯗꯣ ꯍꯣ ꯅꯣꯡꯗꯝꯕ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯣ ꯅꯣꯡꯗꯝꯕꯁꯦ ꯀꯩ ꯏꯁꯩꯅꯣ ꯍꯣ ꯅꯣꯡꯗꯝꯕ ꯇꯧꯕ꯭ꯔꯣ ꯕꯂꯥꯒ ꯀꯩꯅꯣꯒꯨꯝꯕꯅꯤ ꯁꯅꯔꯤꯛ ꯂꯦꯡꯕꯤꯅꯦ ꯂꯟꯆꯦꯟꯕꯤꯅ ꯍꯥꯏꯕꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏꯁꯦ ꯁꯅꯔꯤꯛ ꯂꯦꯝꯕꯤꯕꯨ ꯀꯩꯅꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯖꯦꯅꯤꯐꯔ ꯈꯪꯕ꯭ꯔꯣ ꯕꯦꯝꯕꯦꯝꯗꯣ ꯖꯦꯅꯤꯐꯔ ꯕꯦꯝꯕꯦꯝ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤ ꯅꯪ ꯉꯝꯂꯔꯣꯏ ꯐꯥꯖꯟꯕ ꯚꯤꯛꯇꯔꯅꯦ ꯑꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯅꯪ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯌꯥꯗꯅꯕ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯅꯅꯦꯕ ꯑꯦꯂꯣꯟ ꯃꯛꯁ ꯏꯇꯩꯃ ꯂꯣꯠꯂꯒ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯃꯥ ꯂꯣꯠꯂꯤ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦ ꯏꯅꯝꯃ ꯏꯁꯩ ꯁꯛꯂꯛꯑꯣ ꯂꯟꯆꯦꯟꯕꯤꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯃꯥ ꯑꯣꯏꯅ ꯐꯥꯔꯁꯦ ꯂꯟꯆꯦꯟꯕꯤ ꯐꯥꯔ ꯏꯁꯩ ꯁꯛꯍꯟ ꯌꯦꯡꯉꯨꯀꯣ ꯂꯦꯇꯤꯟꯒꯤ ꯒꯤꯇꯥꯔ ꯈꯣꯡꯉꯦꯗ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯏꯅꯝꯃꯗ ꯗꯦꯗꯤꯀꯦꯠ ꯇꯧꯁꯦ ꯔꯤꯌꯦꯛꯁꯟ ꯄꯤꯅꯤꯌꯦ ꯑꯩ ꯒꯤꯇꯔ ꯈꯣꯡꯕ ꯍꯩꯇꯦ ꯒꯤꯇꯔ ꯈꯣꯡꯕꯗ ꯑꯩ ꯀꯩꯅꯣ ꯈꯛꯇꯅꯦ ꯀꯤ ꯑꯃꯈꯛꯇꯅꯦ ꯄꯥꯏꯔꯒ ꯑꯩꯅ ꯈꯣꯡꯕ ꯍꯩꯁꯦ ꯈꯨꯖꯤ ꯁꯛꯈ꯭ꯔꯦ ꯈꯨꯖꯤꯁꯦ ꯉꯁꯥꯏ ꯁꯛꯈ꯭ꯔꯦ ꯑꯩ ꯍꯟꯖꯟ ꯍꯟꯖꯟ ꯁꯛꯄꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯟꯖꯟ ꯏꯁꯩ ꯁꯛꯄꯁꯦ ꯁꯨꯡꯋꯥ ꯋꯥꯕꯤꯗꯦ ꯀꯅꯥꯅꯣ ꯑꯦꯟꯊꯣꯅꯤ ꯍꯥ ꯍꯥ ꯐꯦꯇꯦꯜ ꯄꯦꯛ ꯀꯌꯥꯅꯣ ꯉꯁꯤꯁꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯄꯦꯛ ꯀꯌꯥꯅꯣ ꯍꯥꯏꯅ ꯐꯠꯇꯦꯜ ꯒꯥꯏꯇ꯭ꯔꯤ ꯒꯨꯗ ꯅꯥꯏꯠ ꯔꯦꯟ ꯒꯣ ꯑꯋꯦ ꯀꯝ ꯑꯒꯦꯟ ꯑꯅꯗꯔ ꯗꯦ ꯂꯤꯇꯜ ꯄꯇꯦꯟ ꯋꯥꯟꯁ ꯇꯨ ꯂꯤꯚ ꯂꯥꯏꯐ ꯗ ꯍꯣꯜ ꯗꯦ ꯅꯣꯡ ꯆꯨꯔꯛꯄ ꯍꯥꯏꯁꯤꯕ ꯃ꯭ꯌꯨꯖꯤꯛ ꯋꯥꯔꯜꯁꯦ ꯃꯥꯏ ꯃ꯭ꯌꯨꯖꯤꯛ ꯋꯥꯔꯜꯁꯦ ꯑꯔꯣꯏꯕꯤ ꯁꯥꯎꯅꯤꯡꯉꯦꯕ ꯃꯣꯏꯗꯤ ꯏꯁꯩ ꯍꯩꯕꯅꯤꯅꯀꯣ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯑꯉꯥꯡ ꯃꯃꯤꯡ
ꯐꯪꯖꯅꯤ ꯀꯩꯅꯣ ꯐꯖꯍꯟꯁꯦꯕ ꯑꯉꯥꯡ ꯃꯃꯤꯡ ꯐꯖꯍꯟꯁꯦꯕ ꯀꯟꯅ ꯈꯜꯂꯤꯁꯤ ꯍꯌꯦꯡꯗꯤ ꯀꯅꯥꯅꯣꯃ ꯂꯥꯛꯀꯅꯤ ꯍꯌꯦꯡꯗꯤ ꯀꯅꯥꯅꯣꯃ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯍꯌꯦꯡꯗꯤ ꯀꯅꯥꯅꯣꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯏꯁꯩ ꯂꯩꯕ ꯍꯥꯏꯔꯛꯑꯣ ꯃꯟꯗꯥꯅꯒꯨꯝꯕꯗꯣ ꯍꯌꯦꯡꯗꯤ ꯀꯅꯥꯅꯣꯃ ꯂꯥꯛꯑꯅꯤꯕ ꯀꯃꯥꯏꯅ ꯍꯧꯒꯦ ꯀꯅꯥꯅꯣ ꯑꯃ ꯑꯣ ꯂꯥꯛꯀꯅꯤ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯂꯅꯤ ꯌꯨꯝꯁꯤꯗ ꯅꯣꯡꯃ ꯃꯥꯏꯊꯣꯡꯅ ꯉꯥꯜꯂꯔꯅꯤ ꯂꯥꯂꯥ ꯊꯥꯖ ꯑꯣꯏꯅ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯂꯅꯤ ꯌꯨꯝꯁꯤꯗ ꯅꯣꯡꯃ ꯇꯥꯃꯣꯆꯧ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤꯅ ꯍꯦꯟꯅ ꯀꯨꯏ ꯀꯅꯥꯅꯣ ꯅꯪ ꯄꯨꯜꯂꯨꯏꯁꯦ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤ ꯕꯤꯛꯇꯔꯅ ꯀꯨꯏꯅ ꯆꯠꯂꯦ ꯃꯈꯥ ꯄꯣꯜꯂꯦ ꯅꯨꯡꯁꯤꯅꯕ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤꯅ ꯍꯦꯟꯅ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦ ꯀꯩ ꯑꯗꯨ ꯀꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯊꯥꯖꯒꯨꯝꯂꯕꯤ ꯃꯥꯏꯊꯣꯡꯗ ꯊꯥꯖꯒꯨꯝꯕꯤ ꯃꯥꯏꯊꯣꯡꯗ ꯉꯥꯎꯔꯨꯔꯦ ꯑꯩꯅ ꯆꯟꯕꯤ ꯅꯪ ꯂꯥꯏꯁ꯭ꯔꯝ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯁꯦ ꯄꯥꯜꯂꯦꯍꯦ ꯇꯥꯕꯗ ꯍꯥꯏ ꯄꯦꯜꯂꯦꯍꯦ ꯇꯥꯕꯗ ꯍꯥꯏꯕꯅꯤ ꯑꯣ ꯄꯦꯜꯂꯦ ꯍꯥꯏꯕ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤꯔ ꯉꯁꯤ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯐꯥꯔꯛꯇꯧꯔꯦ ꯏꯅꯝꯃ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯏꯅꯝ ꯃꯥꯅ ꯁꯛꯑꯗꯤ ꯑꯩ ꯊꯤꯔꯦꯅ ꯃ꯭ꯌꯨꯖꯤꯛ ꯋꯥꯔꯜꯗꯅ ꯉꯁꯥꯏ ꯃ꯭ꯌꯨꯖꯤꯛ ꯋꯥꯔꯜ ꯑꯃꯅ ꯁꯥꯎꯔꯤꯗꯣ ꯇꯣ ꯃ꯭ꯌꯨꯖꯤꯛ ꯋꯥꯔꯜꯗꯅ ꯁꯥꯎꯔꯤ ꯖꯦꯝꯕ꯭ꯔꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯕꯤꯔꯔꯣꯏ ꯀꯩꯅꯣꯒꯤ ꯀꯩꯕ ꯃꯣꯔꯦ ꯁꯦꯟꯗꯜ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯩꯕ ꯁꯣꯅꯤꯌꯥ ꯃꯆꯥꯒꯤ ꯁꯦꯟꯗꯜ ꯊꯣꯡꯉꯛꯄꯗꯣ ꯂꯥꯁ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯆꯤꯊꯤ ꯊꯥꯈꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯃꯣꯔꯦ ꯁꯦꯟꯗꯜ ꯆꯠꯂꯣ ꯃꯣꯔꯦ ꯁꯦꯟꯗꯜ ꯍꯣꯏ ꯃꯣꯔꯦ ꯁꯦꯟꯗꯜ ꯄꯥꯟꯊꯣꯏ ꯇꯈꯦꯜ ꯌꯥꯝ ꯁꯥꯎꯔꯛꯑꯦ ꯄꯥꯟꯊꯣꯏꯁꯦ ꯀꯩꯒꯤꯅꯣ ꯄꯤꯅꯕꯁꯦ ꯊꯨꯡꯅꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯅꯣꯏꯗꯤ ꯄꯤꯅꯔꯛꯇꯕ꯭ꯔꯣ ꯄꯪꯍꯥꯏ ꯍꯥꯏꯅꯕꯅꯦ ꯑꯁꯇ ꯊꯨꯡꯅꯩꯒ ꯊꯨꯡꯅꯗꯦꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯗꯤꯀꯣ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦꯕ ꯑꯗꯨꯝꯕꯁꯤꯡꯗꯨꯗꯤꯀꯣ ꯊꯨꯡꯅꯕ ꯊꯨꯡꯅꯗꯕ ꯍꯥꯏꯕꯁꯦ ꯃꯤꯗꯨꯗ ꯂꯩꯕ ꯅꯪꯅ ꯊꯨꯡꯅꯅꯤꯡꯉꯦ ꯅꯪꯅ ꯊꯨꯡꯅꯅꯤꯡꯕ ꯃꯤꯗꯣ ꯅꯣꯏ ꯑꯅꯤꯅꯕꯨ ꯌꯥꯅꯔꯕ ꯀꯅꯥꯅ ꯊꯤꯡꯉꯝꯗꯣꯏꯅꯣ ꯑꯩ ꯑꯗꯨꯝꯗꯤ ꯍꯥꯏꯔꯛꯀꯦ ꯑꯃꯅ ꯌꯥꯗꯕꯩꯅꯦꯕ ꯊꯨꯡꯅꯗ꯭ꯔꯤꯗꯣ ꯑꯃꯅ ꯄꯥꯝꯗꯕ ꯌꯥꯎꯕꯩꯅꯦꯕ ꯑꯅꯤꯃꯛꯇꯨꯕꯨ ꯄꯥꯝꯅꯔꯕ ꯑꯅꯤꯃꯛꯇꯨꯕꯨ ꯊꯃꯣꯏꯗꯣ ꯇꯤꯟꯅꯔꯕꯀꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯗꯨꯅꯤꯌꯥꯒꯤ ꯂꯣꯏꯅꯃꯛ ꯅꯪ ꯈꯪꯕ꯭ꯔꯥ ꯊꯤꯡꯉꯁꯨ ꯑꯗꯨꯝ ꯊꯨꯡꯅꯔꯅꯤ ꯑꯗꯨꯃꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯌꯥꯗꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯑꯩꯈꯣই ꯕꯕꯥꯅ ꯑꯩꯈꯣꯏ ꯀꯀꯥꯅ ꯑꯗꯨꯅ ꯑꯗꯥꯅ ꯃꯔꯩ ꯌꯥꯎꯔꯕ ꯑꯗꯨ ꯊꯨꯡꯅꯔꯣꯏꯗꯕꯅꯤ ꯅꯪꯕꯨ ꯄꯥꯟꯊꯤꯔꯣ ꯍꯥꯏꯕꯤꯅꯦ ꯑꯁꯤ ꯅꯨꯄꯥꯁꯤꯁꯨ ꯄꯥꯟꯕ ꯃꯉꯣꯟꯗꯕ꯭ꯔꯥ ꯚꯤꯛꯇꯔꯗ ꯄꯥꯟꯕ ꯅꯪ ꯋꯥꯔꯤ ꯂꯣꯏ ꯍꯥꯏꯗꯣꯔꯛꯆꯅꯤ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗꯀꯣ ꯍꯧꯅꯨ ꯅꯪ ꯄꯦꯜꯂꯦꯍꯦ ꯋꯥꯔꯤꯒꯗꯤ ꯍꯥꯏ ꯁꯤꯡꯒꯜ ꯏꯖ ꯕꯦꯁ ꯐꯣꯔ ꯑꯦꯚꯔ ꯍꯛꯁꯦ ꯁꯤꯡꯒꯜ ꯍꯥꯏꯕꯗꯀꯣ ꯑꯃ ꯂꯩꯕꯅꯦ ꯍꯛꯁꯦ ꯁꯤꯡꯒꯜ ꯑꯅ ꯍꯝ ꯄꯤꯒ꯭ꯂꯦꯡꯒꯦ ꯅꯍꯤ ꯇꯧꯕꯗꯣ ꯍꯝ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯃꯤꯠꯇꯣ ꯌꯥꯝꯅ ꯈꯨꯅ ꯃꯤꯠꯁꯦ ꯌꯥꯝ ꯑꯃꯁꯦ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯈꯥꯏ ꯂꯩꯔꯦ ꯍꯥꯏꯕ ꯉꯁꯤꯁꯦ ꯁꯤ ꯀꯩꯗꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯔꯦ ꯃꯥ ꯚꯤꯛꯇꯔꯁꯦ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯔꯦ ꯉꯁꯤ ꯕ꯭ꯔꯣ ꯕ꯭ꯔꯣꯒ ꯏꯅꯝꯃꯒꯗꯣ ꯄꯨꯟꯅ ꯑꯝꯇ ꯀꯩꯅꯣꯝ ꯍꯥꯏ ꯄꯨꯟꯅ ꯑꯝꯇ ꯍꯥꯏ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯀꯦ ꯑꯁꯤꯗ ꯀꯃꯦꯟ ꯀꯟꯅ ꯄꯥꯔꯤ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣꯆꯧ ꯑꯦꯟ ꯏꯅꯝꯃ ꯒꯨꯗ ꯅꯥꯏꯠ ꯅꯤꯂꯨ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣꯆꯧ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯤꯡꯁꯦ ꯁꯣꯏꯗ꯭ꯔꯕꯣ ꯇꯣꯔꯣ ꯀꯣꯏꯁꯦ ꯑꯩ ꯃꯅꯤꯄꯨꯔꯤ ꯅꯨꯡꯁꯤꯀꯣ ꯇꯥꯏꯌꯦ ꯅꯨꯡꯁꯤ ꯑꯣꯀꯦ ꯇꯥꯏ ꯍꯥꯏ ꯅꯨꯡꯁꯤ ꯑꯣꯀꯦ ꯇꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯦ ꯇꯥꯃꯣꯆꯧ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯄꯥꯔꯦ ꯄ꯭ꯔꯦꯃꯤꯂꯥ ꯁꯤꯡꯍ ꯀꯃꯦꯟ ꯄꯥꯔꯦ ꯕ꯭ꯔꯣ ꯚꯤꯛꯇꯔ ꯇꯨꯝꯃꯨꯔꯣ ꯅꯨꯄꯤꯅ ꯐꯨꯕꯤꯔꯅꯤ ꯍꯌꯦꯡꯗꯤ ꯃ꯭ꯌꯨꯖꯤꯛ ꯋꯥꯔꯜꯅ ꯚꯤꯛꯇꯔꯗ ꯇꯨꯝꯃꯨꯔꯣ ꯍꯥꯏꯁꯦꯀꯣ ꯇꯥꯔꯕ ꯚꯤꯛꯇꯔ ꯅꯪ ꯍꯥꯟꯅ ꯇꯨꯝꯃꯨꯔꯣ ꯊꯛꯑꯒ ꯅꯪ ꯀꯩꯅꯣ ꯊꯛꯑꯦ ꯅꯪ ꯈꯪꯉꯦ ꯌꯥꯔꯦ ꯊꯛꯑꯦ ꯍꯥꯏꯔꯦ ꯊꯛꯑꯦ ꯅꯪ ꯈꯪꯉꯦ ꯌꯥꯔꯦ ꯌꯨ ꯕ꯭ꯔꯣ ꯍꯥꯏ ꯑꯥꯏ ꯑꯦꯝ
Where are you? I'm here. I'm here, bro. Hi. Good. Inama and Tamacho. Good night. Good night. Good night, ma'am. Good night. Saurak kaniko hai. Like Shram Chanu Saurak. Alright. Bro, itema I love you highway. Kari no way hi yo. Hello bro, hi bro, beats. Yai fare music world. Here shout out hanan tro. Good night, good night, good night. Ma'am tamo chong ngasi Sunday ni na kayam pai rurage ngasi di monda. Ai ma'am ai je pai rurage wa hangjale je kaino ai je. Mina monda nungai je. Monda nungai je pek pai da di nungai ya de ka ha leibra hangdi. Nong phadok nang video yengbasida supporter mayam do ai chat bro you thak pro he you di ai mamang du hai you budi thak eba you di mina thakna sak bani you thak eba ko ado ai ngasi di thak te ba hojikti kuire you thak da si body building si masa phana hotna da bro lotion gi gum je isai amga khalo isai amga sakthara gi mami pong tum thuai ren chau pro gum bute tamo chau life yam no I thank you so much mi ma'am je ngasi di kha tau ma li ngak ne ni monda nu ai ben min che pek pa ga ngak monda nu ai no ma ne oh my god adu wrong concept kai ba misconception madu misconception ni pek pai da ju nu ai ba dum ya ba ne pek pai ga nu ai ba kangu di sai sal la tar ma ni go kep lok thu oi masi ngang gi kai ni si la je cái đâu ghé rồi sắm tầng hai cả Côi na pai bi chek la ni nang di Côi na pai bi chek la ni nang di Côi na payu lấy ra khulak ta Côi na payu lấy ra khulak ta Bro adudi taptagi isai ama saklo taptagi mobile do pai di pisa mobile do hap na ke ham mobile do ke ham no taptai sei lyrics ka ogre handak da ju phata ba ma khajai gi dimple du da Chimbal gi sambruduga maro leina noklakpa utam aidi ngaure rasi leibi kuchuda nganglap tauba samlang do haigat na chak na yinglakpa utam aidi ngaure oh paisa do haptradi mobile do yolo Miss call khak pi na wei lei ba mobile lo paisa hap train amuk ta taura u hello the high ga su tham kho na ha Miss call pampi da pirak lido you see ai min che ke do gyong ida am ta mun ne la ida ke do ida hai bi ro ge ma'am ngasigidi good night whereasy adugo mathang amu ai video nan ba ma nam na hotna ge abunao gusu video ma nam na hotna ge aduga thagala ge ma'am ado ngasi live su ma'am meeting tabiri ba khoi ma'am wari sana ba da yawi ba ma'am thank you so much aduga comment pangam da ai mamangi video sing da tum hai bane nang ga di dum pathorok bane adu nang da gi ne adu waro bi ba de anyways ma'am bye bye di amta to vlog na video na minna je hai jam wai ha ba je comment to di no hangdi
good night, good night, good night, ma'am, good night, good night. Ani mari nipan. Ani mari nipan, good night. Aigidi 15 times supabire. Bye bye. Kesam Tarun, bye bye. Rabita Singha, good night. Tamucho and Inamag. Ma'am, good night, good night. Good night. Good night, Jim the dog will Hold back. Good night, good night. Good Bye night. bye. Bye bye. Ma'am, like Nambiram Bakawiganu. Good night. Kumain na end okay? End to bom dong kay jagage. Good night, ma'am. Good night. Bye bye.